Haigurujam, hi, hi, hello, kamai tauri nungari bro, Haigurujam. Hi dada, chak charabo, chadrida. Chak chadri, chak thongba loire. Kaino chabi thakpi tauro o. Oh, tarokan matang khara chadaba ai handak kano khara tauri aigi haksangi problem khara duna adum thamuk hai tare. Numit taramang, numit taramari. Oi numit taramang musman sure ina lepise, chabi thakpi lepise. Sawa jade mayam tarokani soidana aigi problem ni matungina ni. Ado hakchang problem khara leiba adu duna isu upai leitabai damakta isu lepa hai tare ko. Tarokani soidan tarokani medajit chak charawa brother chadri akas chak thongba lore thongba loisalama thamame doi kona charani khara tamma chage ngalli aba jamno aigi chak cha matamdi numidanggi pung 12 13 da oyaba mukbang tawbanina khodi do haujikti numit 15 mu sure mukbang tawdaba do duna aigi matam je khara hongdoi hai tare dum nganna khara chare hai tare andakti aini asam dasu aini asam dasu family lei hai bado lao nongma hairo aini asam dasu family lei hai bado dada lao nongma hai hairo hairak hairak bado aina oh khang ya phangnasi asam da lagadi phangnasi nongma dum contact toro ai contact ti ai video dum yaung lai ba hai tare natra ka so kan dum message sabiro i facebook te su lai bani handak se hakchang khara nungai taba hai tare hakchang ki problem khara thokka kano da aigi facebook te su dum kit kit yawan lai bani youtube su dum lai bani de not aigi normal facebook su lai bani enji ngan ba mai te an lai bani ari kit kit yaw da social media ponok da phangani ado ai ponok da ina pai te dum noi message sara koi phang no mayam gi message thaba pau phangna bai da ka thambani na kano da su lapiu star su la su phangani kit kit yawan na youtube ta la su phangani Facebook ta la su phangani dum contact tawna wari sana bai damta do Facebook tadi number koi YouTube tadi number pi de koi do video da no pi hi atai pi de kan comment tadi YouTube ki comment tadi number pi roi Facebook ta lau natraga Insta ta lau Insta cha mana ming lei bani loi nai gi bro se yam nai ba nupa ni ne thank you yam ba mungwang video thagat la o thangal la kan thoyan thangal la kan thagal la kan matang khara sa da bai tang hakchang problem khara oi di ba dum thangat tan lai bani thagal ni kuira roi matam khara tang ai biram mi yamna numitra mangani dum sure ado video gi khalla di kari hai ni semning man lai bam jabam khang dram do upai leite hakchang problem ina aigi problem do in khangi hai dunia ba mingon da haira di mi miyam to roga su mateng miyam to roga su mina jeng biraga su phagada na te ba iya na do in khangi ba aduna matam khara ngai biram ai soidana haudik miyam phare hai tare khetang tangai to nang handagi soi video semde live to ka sum tok daban tumin lejari minga chi dum khara phaba do live thara koi wani kuira matam kuira sapta mo tung da jamai to na dum video semna to roga ai khara haudik khara mayam go wari watai sana bagi pangan do khara lejari hai tare bro si kai dagi ya mong pang to bro bi tanglo bro si kai dagi no cha cha babu cha badu yeng ba nungai thank you uttam naw ba thank you ai kasar kini mayam like hana tau bi rammo thank you akas mai bam hai bi re pai thank you marakta chudur hudu mi lai di comment paroi ko fajana thabiro comment pabjage dada ado bet comment lak asu parunu ai oina irak iba oh thank you paroi matang gi matung ina dum tau da baja de ko isan
ꯑꯗꯨꯒꯤ ꯃꯇꯨꯡꯅꯤ Hi, hello, Pari, hello. Good evening, Oza Mukbang. Good evening, Oza Mukbang. Yengba yamna nungai. Handakti khara latli kai daure. Handakti khara latli kai daure. Kari problem lairage. O ai khara problem haida ai hakchang problem khara laiba do na chaba thakpada khara problem oiba do na chaba thakpada ngamdre aba ngamdre di ai isa saninga ga so engon khara problem oibodo aduna ai upai le te khara lepe ai haji kanna treatment chatli hai tare haidak chana treatment chatli numitra mangani phare kuidre ajikti 50% di 70% bodi phare hai tare aigi hisab tari 90% hai tare do hidaki matungi na di dum 50% di hingya 50% di phare hai tare do aigi hisab tari 100% phabaga chamana re ado ju khara ni sing lepe haidak ka chaba lo ma tungda dum tawjara ke mayang wi damakta matang matam chana dum tawjara ke mayam ngai biramu aigi page su follow toro o share su toro o bro gi friend lista aigi page maming di loktak teroke soen teroke aigi Facebook page toro iro antra kai normal lu toro iro aigi Facebook ani lebini ko maitai ngan ba do aigi normal ni de je ko gi kiti yaw do na ke noni hoi gol nai lage তো বেকর ভিতরে আছে এটা খাই থাক পিছত খাম কথা পাতি আছে অনলাইন তো ছয়জন তরকে ফাত্তাবা কামেন্দি পারই কো ভিডিও তো জুহাই রয় এই ইসানা ওয়াসা এ নয় মেয়ামগি ফাত্তাবা মেয়ামগি সিরাপ আইদো ফাংনি আইদো আদো সিরাপ হাইবাদসু মেয়ামনা দুম হাইরাক পঙ্गा को मेयाम जावदे तो नै वा मासे मंगांगिंग्रे तो फजा फजा कमेन्ट नुम पाजारके नय जुखरा ज्ञान तारो नयगा मुंगना बैसु मथौ तादरे नय गांगना बैसु मथौ तादरे नयसु नय थकपा इसु इ थकपा एंगांजे आरो कित्ता नय मियामगि सिराप नंगासि दि अनाबो मो ओइना पुनसिसे हिंगी हाइतारे अदोना नय मियामगो ओनजना आरोगे नयसु नय थकपा दादा सुम थोंबा चारो दादा सन थोंबा चारो मियाम साव केनो सावबा जादे को सिंपल बॉय सावबा जादे संडे चादे को इमा इपाना पोकपदगी चारक्तबा पोतुदेना कमाय चानी मैतै मगदगासु adori warau boya deko ena chada poturi chabang ngamde haitare hi bro new subscriber thank you hangoi thongba saro dum nang chauso bro yausang manungda koiba lakningni bro hoi romda lao utam lao soiden lao kasar gi damta di welcome to jari bro ai le jari na welcome ni matam to boda welcome asengoni ado mayam gi thamoi ga dekra khenani ko asengoni video gi matung ina na khra ngangja ba khocha bai wari ni ko do thamoi di no na khang hiro tinasi ai ka luna tinasi lapiu kasa su nang kaino nang na kasar u do myam do ina pubi ni uhan ngani ado ni utam lau lo kasa da lako phone to roi monda agi number do agi facebook page sa la ka wai sana si hai ra any infam sa du num kit ki yawan leven social media dai loi hanga thami ko mayam du goi di na kaino to di hai ta focus to do hai ta re mayam ko wari sana bai thamani do youtube se gi focus ni ko youtube se gi punsi ni ge gi khoi instagram khoi facebook lai miyam do ki ki yawa miyam lai bani gi miyam thami na ado miyam do contact to na bai thami me na ko no na message sarai message han bini ado to bai na ba do ado mai thami mi no miyam ko contact to na bai damakta tawro ingon da wari sana chi sum kai ba lai ke dada di san thongba cha ba ya de dada di san thongba cha ba ya de he chumi ai san thong ma sa su ya de ko cha de punsi de khang de hai ta khang de photo le ni ka mai sa ni de di khang de ado di ngang ngai leite bro hakchang thu na phagat pa oira sanu bro gi video yengda ba se nungai te thank you soidana video thangana ma honla te asengmani do ai su mayam gi nate ko mayam gi damata khan bade kya mwaje khangra video ai nungti gi video semani nungti gi video semning ya bai nungti gi thabak tawru ba haita ba do taw da bani na do video sem da yam waja ba haita re hakjang da
ꯇꯧꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯏꯅꯥ ꯑꯃ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯦꯕ ꯑꯩ ꯍꯛꯆꯥꯡꯗ ꯈꯪꯕ꯭ꯔꯥ ꯃꯌꯥꯝꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯨꯇꯨꯕ ꯄꯥꯏꯔꯒꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯛꯀꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯖꯕ ꯑꯃ ꯄꯣꯛꯏ ꯍꯟꯗꯛ ꯑꯩꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯌꯥꯝ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤꯀꯣ ꯑꯐꯨꯠꯄ ꯆꯥꯔꯒ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯍꯋꯥꯏ ꯆꯥꯗꯕ ꯑꯩꯅ ꯍꯋꯥꯏ ꯆꯥꯔꯒ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤꯗꯣ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯔꯦ ꯑꯩꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝꯗꯨꯗꯤ ꯀꯥꯟꯅꯕ ꯐꯪꯉꯦ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯃꯤꯠ 15ꯅꯤ ꯁꯞꯇꯥ ꯑꯅꯤꯇꯪꯒ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯑꯩ ꯐꯨꯊꯔꯛꯑꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯤꯠ ꯀꯤꯠ ꯌꯥꯋꯥꯏꯗꯣ ꯆꯣꯡꯊꯣꯔꯛꯆꯔꯒꯦ ꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯑꯗꯣ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯣꯟꯇꯦꯟ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯕꯅꯤ ꯑꯗꯨꯏꯗꯣ ꯑꯁꯥꯃꯤꯁ ꯂꯣ ꯕ꯭ꯔꯣ ꯉꯥꯡꯂꯤꯗꯣꯅ ꯈꯪꯗꯦ ꯅꯪ ꯑꯗꯨꯝ ꯈꯪꯉꯣ ꯑꯩ ꯉꯥꯡꯉꯤꯗꯣ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩ ꯕ꯭ꯔꯣ ꯅꯃꯁꯇꯦ ꯆꯥꯕ ꯌꯦꯡꯂꯒ ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯔꯦ ꯑꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯃꯤꯡꯅꯣ ꯁꯤꯁꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤꯀꯣ ꯑꯩ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯎꯔꯦ ꯍꯌꯤꯡ ꯇꯛ ꯍꯌꯤꯡ ꯇꯛ ꯍꯥꯏꯁꯦ ꯀꯩ ꯃꯤꯡ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯄꯥꯕꯗ ꯈꯔ ꯁꯨꯔ ꯈꯦꯠꯅꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯌꯤꯡ ꯇꯛ ꯍꯥꯏ ꯑꯗꯣ ꯃꯥꯏ ꯆꯦꯅꯦꯜꯒꯤ ꯃꯤꯡꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒꯗꯤ ꯗꯗꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯔꯗꯤ ꯃꯌꯥꯝ ꯗꯗꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯔꯗꯤ ꯃꯌꯥꯝ ꯆꯥꯗꯣꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯃꯤꯟꯅꯁꯤ ꯅꯣꯡꯃ ꯆꯥꯃꯤꯟꯅꯁꯤ ꯁꯣꯏꯗꯅ ꯆꯥꯃꯤꯟꯅꯁꯤ ꯑꯥꯔ ꯀꯦ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯁꯨꯡꯄ ꯄꯥꯔꯣꯏꯀꯣ ꯅꯪ ꯁꯥꯎꯕ ꯌꯥꯗꯦ ꯕ꯭ꯔꯣ ꯑꯆꯝꯕ ꯑꯣꯏꯔꯁꯨ ꯆꯥꯔꯛꯑꯣ ꯌꯦꯡꯗꯣꯏ ꯉꯥꯏꯔꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯠꯔꯛꯀꯅꯤ ꯁꯣꯏꯗꯅ ꯆꯠꯔꯛꯀꯅꯤ ꯑꯆꯝꯕꯗꯣ ꯆꯥꯕꯗꯣ ꯄꯨꯔꯥ ꯑꯆꯝꯕ ꯆꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯔꯒꯁꯨ ꯂꯣꯏ ꯆꯥꯕꯖꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯦꯅ ꯉꯥꯔꯤ ꯌꯥꯎꯔꯛꯀꯅꯤ ꯃꯣꯔꯣꯛ ꯌꯥꯎꯔꯛꯀꯅꯤ ꯃꯁꯂꯥ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯋꯥꯁꯨ ꯋꯥꯅ ꯎꯇꯝ ꯈꯇꯪ ꯅꯨꯃꯤꯠ ꯈꯔꯇꯪꯗ ꯉꯥꯏꯕꯤꯔꯝꯃꯣ ꯁꯞꯇꯥꯃꯨꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯁꯞꯇꯥꯁꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯨꯗꯆꯔꯛꯑꯒꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯨꯊꯔꯛꯑꯒꯦꯀꯣ ꯑꯗꯣ ꯈꯤꯇꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯀꯣ ꯑꯩ ꯅꯍꯥꯟꯗꯩ ꯂꯥꯏꯐꯁꯨ ꯊꯥꯗꯣꯏꯗꯨꯅ ꯑꯩ ꯍꯛꯆꯥꯡꯗꯣ ꯑꯩꯅ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯂꯤꯕꯅꯤꯅ ꯑꯗꯨꯒ ꯑꯩ ꯆꯥꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄ ꯑꯩꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯤꯅꯦ ꯀꯩꯁꯨꯝ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯊꯥꯎ ꯆꯥꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯦꯡꯕꯅꯤ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩ ꯂꯩꯔꯤꯁꯦ ꯁꯥꯔ ꯀꯗꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯕꯅꯣ ꯍꯥꯏꯅ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯂꯣꯛꯇꯥꯛꯇ ꯍꯨꯛ ꯁꯥꯔꯤ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩ ꯇ꯭ꯔꯦꯠ ꯇꯧꯖꯒꯦ ꯑꯩꯈꯣꯏꯗꯁꯨ ꯂꯩꯔꯒ 1 ꯋꯤꯛ ꯂꯩꯔꯒ ꯀꯣꯏꯊꯁꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔ ꯐꯨꯗꯔꯛꯄꯩ ꯃꯇꯝꯁꯨ ꯌꯧꯔꯛꯑꯦꯀꯣ ꯑꯩꯒꯤ ꯑꯩꯅ 50K 100K ꯌꯧꯔꯒ ꯂꯥꯛꯇꯣꯏꯃꯤꯗꯣ ꯃꯇꯝ ꯌꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕꯒ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯕ꯭ꯔꯣ ꯌꯥꯎꯁꯪꯗ ꯂꯩꯔꯝ ꯂꯩꯔꯝ ꯕ꯭ꯔꯣ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯌꯥꯎꯁꯪꯗ ꯂꯩꯃꯤꯟꯅꯁꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯂꯩꯃꯤꯟꯅꯁꯤ ꯅꯥꯎꯕ ꯅꯪꯅ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯊꯦꯡꯀ꯭ꯌꯨ ꯀꯤꯠ ꯑꯩꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯣꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯔ ꯑꯩ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯜꯂꯦ ꯅꯥꯗ ꯅꯥꯗꯅꯕ ꯇꯧ ꯊꯦꯡꯀ꯭ꯌꯨ ꯅꯥꯗꯅꯕ ꯇꯧꯔꯤꯃꯤ ꯑꯩꯁꯨ ꯆꯥꯎꯅꯦ ꯅꯪꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯕꯣꯅꯤ ꯌꯥꯗꯅ ꯇꯧꯔꯤꯃꯤ ꯎꯄꯥꯏ ꯂꯩꯗꯅ ꯇꯧꯔꯤꯃꯤ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯇꯧꯔꯛꯑꯅꯤ ꯕ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯅꯥꯕꯁꯨ ꯐꯔꯣ ꯊꯦꯡꯀ꯭ꯌꯨ ꯎꯇꯝ ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯔ ꯆꯥꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯕꯤꯅꯨ ꯕ꯭ꯔꯣ ꯑꯗꯨꯝ ꯀꯧꯕꯤꯌꯨꯀꯣ ꯑꯩ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯑꯆꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯕꯤꯅꯨ ꯑꯁꯦꯡꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯇꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯕꯁꯦ ꯑꯩ ꯏꯊꯟꯇ ꯏꯀꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯥꯔ ꯀꯧꯕꯤꯅꯨ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯕ꯭ꯔꯗꯔ ꯀꯧ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯕ꯭ꯔꯣ ꯀꯧ ꯅꯠꯇ꯭ꯔꯒ ꯏꯅꯥꯎ ꯀꯧ ꯏꯌꯥꯝꯕ ꯀꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯁꯥꯔꯗꯤ ꯀꯧꯔꯛꯀꯅꯨ ꯁꯥꯔ ꯀꯧꯕꯁꯦ ꯈꯤꯇꯪ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯑꯃꯨꯛ ꯄ꯭ꯂꯤꯁ ꯍꯥꯏꯕꯤꯔꯛꯑꯣ
ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯝ ꯌꯨꯇꯨꯕꯀꯤ ꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯂꯩꯕꯅꯤ ꯏꯟꯁꯇꯥꯗꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏ ꯂꯩꯕꯅꯤ ꯄꯥꯔꯣꯏ ꯕꯣꯅꯤ ꯀꯃꯦꯟ ꯄꯥꯕ ꯇꯞꯄꯦ ꯑꯣ ꯇꯞꯄꯦ ꯇꯞꯄꯦ ꯈꯪꯉꯦ ꯆꯤꯡꯒꯠꯄ ꯋꯥꯔꯦ ꯑꯗꯨꯅꯦ ꯅꯪ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯃꯔꯛꯇ ꯁꯠ ꯁꯠꯅ ꯄꯥꯔꯛꯄꯁꯤꯒꯅꯦ ꯕꯣꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯔꯤꯃꯤ ꯇꯧꯔꯛꯏꯁꯤꯔꯕ ꯅꯪ ꯃꯤꯅꯥꯏ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯗꯦꯕ ꯑꯗꯣ ꯊꯩꯗꯣꯛꯄꯗ ꯍꯥꯏ ꯍꯦꯜꯂꯣ ꯌꯨ ꯕꯤꯛ ꯐ꯭ꯔꯦꯟ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ 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 ꯌꯣꯡꯆꯪ ꯑꯗꯨ ꯃꯌꯥꯝ ꯄꯥꯕꯁꯦ ꯉꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯅꯪ ꯑꯗꯨꯅꯦ ꯁꯤꯒꯨꯝꯕꯁꯦ ꯄꯥꯔꯣꯏ ꯑꯃꯇ ꯑꯣꯏ ꯁꯛ ꯕꯣꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏꯅ ꯑꯩ ꯈꯪꯗꯦ ꯑꯣꯏ ꯁꯛ ꯕꯣꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏꯅ ꯑꯩ ꯈꯪꯉꯤ ꯈꯪꯉꯤ ꯑꯩ ꯈꯪꯒꯗꯕ ꯑꯩ ꯈꯪꯉꯦ ꯂꯣꯏꯔꯦ ꯑꯣꯏ ꯁꯛ ꯀꯥꯏ ꯑꯣꯏ ꯁꯛ ꯀꯥꯏ ꯑꯣꯏ ꯅꯥꯈꯣ ꯅꯥꯈꯣ ꯑꯣꯏ ꯁꯛ ꯕꯣꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯕꯣꯅꯤ ꯅꯪꯅ ꯑꯣꯏ ꯁꯛ ꯅꯪ ꯀꯅꯥꯅꯣ ꯕ꯭ꯔꯣ ꯈꯪꯕ꯭ꯔꯥ ꯅꯪꯕꯣ ꯀꯨꯏꯔꯣꯏ ꯕ꯭ꯔꯣ ꯀꯔꯤ ꯊꯣꯡꯂꯒꯦ ꯉꯁꯤꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯨꯕ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯕ꯭ꯔꯣꯁꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯉꯁꯤ ꯊꯣꯡꯉꯤꯁꯦ ꯀꯩꯅꯣꯅꯤꯀꯣ ꯑꯩꯁꯦ ꯉꯁꯤ ꯊꯥꯎ ꯆꯥꯕ ꯌꯥꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯇꯩꯗꯤ ꯆꯥꯕ ꯌꯥꯗꯦꯀꯣ ꯊꯥꯎ ꯆꯥꯕ ꯌꯥꯕ ꯊꯥꯎ ꯆꯥꯕ ꯌꯥꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯑꯦ ꯊꯥꯎ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯥꯂꯨꯁꯤꯒ ꯕꯣꯔꯤꯁꯤꯒ ꯇꯧꯅ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯥꯂꯨꯒ ꯕꯣꯔꯤꯒ ꯇꯧꯅ ꯊꯣꯡꯉꯦꯀꯣ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯍꯥꯞꯇ꯭ꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯥꯂꯨꯒ ꯕꯣꯔꯤꯒ ꯇꯧꯅ ꯊꯥꯎꯒ ꯇꯧꯅ ꯊꯣꯡꯉꯦ ꯑꯩꯗꯤ ꯉꯁꯤ ꯍꯥꯎꯖꯔꯅꯤ ꯈꯜꯂꯦ ꯑꯩꯒꯤꯁꯦ ꯊꯣꯡꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ ꯉꯥꯏꯍꯥꯛꯀ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯂꯥꯏꯚꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ ꯇꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯉꯥꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯥꯏꯚꯇ ꯂꯥꯛꯆꯕꯅꯤ ꯊꯥꯖ ꯕ꯭ꯂꯣꯛ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚ ꯇꯧꯕꯤꯔꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯔꯕ ꯊꯤꯔꯦ ꯏꯆꯥ ꯑꯅꯤ ꯁꯨꯔꯦ ꯎꯠꯇꯝ ꯍꯥꯏ ꯌꯨ ꯋꯥꯏꯅꯤ ꯀꯅꯥꯅꯣ ꯃꯦꯁꯦꯖꯀ ꯕꯥꯔꯅꯤ ꯀꯛꯅꯩ ꯍꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯀꯅꯥꯅ ꯍꯥꯏꯠ ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯗꯤ ꯁꯣꯔꯤ ꯊꯥꯖ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯆꯍꯤ ꯀꯌꯥ ꯁꯨꯖꯜꯂꯒꯦ ꯆꯍꯤꯗꯤ ꯍꯥꯏꯔꯣꯏ ꯂꯥꯏꯐꯇ ꯑꯩꯒꯤ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯔꯛꯀꯅꯤ ꯑꯥꯔ ꯀꯦ ꯃꯩꯇꯩ ꯑꯁ ꯑꯥꯔ ꯀꯦ ꯃꯩꯇꯩ ꯃꯤꯅꯥꯏ ꯃꯆꯥ ꯅꯊꯤꯕꯣꯡ ꯍꯧꯗꯣꯡ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯁꯤ ꯀꯅꯥ ꯉꯥꯡꯉꯤ ꯈꯪꯗꯦ ꯑꯗꯨ ꯀꯃꯦꯟꯁꯦ ꯄꯪꯀꯛ ꯀꯛꯉꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤ ꯀꯃꯦꯟꯁꯦ ꯍꯥꯏꯅ ꯂꯣꯏꯅꯈ꯭ꯔꯦ ꯅꯥꯆꯤꯟꯗꯣ ꯇꯜꯂꯦ ꯇꯨꯀꯠꯆꯩꯌꯦꯕꯣ ꯅꯣꯏꯁꯤ ꯅꯣꯏ ꯄꯥꯕ ꯉꯝꯗꯦꯕꯣ ꯑꯗꯨꯒꯗꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯕ꯭ꯔꯣ ꯊꯥꯖ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯥꯂꯨꯒ ꯕꯣꯔꯤꯒ ꯊꯣꯡꯉꯦ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯎꯗꯕꯤꯗ ꯊꯥꯎꯇ ꯌꯥꯎꯔꯒ ꯊꯥꯎꯒ ꯊꯨꯝꯒ ꯇꯧꯔꯒ ꯕꯣꯔꯤꯒ ꯊꯣꯡꯉꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯈꯔꯅꯤ ꯅꯁꯛꯇꯣ ꯑꯣꯛꯁꯥ ꯃꯥꯜꯂꯤ ꯁꯛꯇꯣ ꯌꯥꯏ ꯃꯥꯅꯤꯡꯕ ꯃꯥꯟꯁꯤꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯕꯣꯔꯣꯗꯒꯤ ꯌꯦꯡꯅꯤ ꯕ꯭ꯔꯣꯗꯒꯤ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯉꯤꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯕꯣꯟꯗꯨ ꯅꯣꯏ ꯀꯃꯦꯟꯗꯣ ꯄꯥꯕ ꯇꯜꯂꯤ ꯅꯣꯏ ꯆꯨꯗꯨꯕꯨꯖꯥꯟꯗ ꯂꯣꯏ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯇꯜꯂꯦꯕ ꯃꯈꯥ ꯄꯥꯔꯛꯑꯒꯦ ꯕ꯭ꯔꯣ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯠ ꯇꯧꯅꯔꯤ ꯃꯌꯥꯝ ꯇꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯀꯗꯥꯏ ꯀꯃꯦꯟ ꯕ꯭ꯔꯣ ꯁꯛꯇꯣ ꯁꯜꯃꯥꯟ ꯈꯥꯟ ꯀꯆꯥ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯁꯛꯊꯨ ꯀꯥꯏꯅ ꯊꯥꯔꯛꯄꯁꯨ ꯌꯥꯎꯔꯤꯅꯤ ꯐꯩ ꯁꯛꯊꯨꯁꯤ ꯃꯤꯅꯤꯡ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏ ꯊꯥꯔꯛ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩ ꯄꯥꯖꯅꯤ ꯁꯛꯊꯨ ꯍꯥꯏꯅ ꯁꯛꯊꯨꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯁꯛꯊꯨ ꯍꯥꯏꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯇꯝꯕꯗ ꯁꯛꯊꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯥꯎꯔꯛꯇꯦ ꯕ꯭ꯔꯣꯁꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯅꯨꯄꯤꯗꯤ ꯃꯁꯛꯄꯨ ꯌꯥꯝꯅ ꯐꯖꯩꯅꯦ ꯑꯗꯣ ꯅꯪꯗꯤ ꯃꯤꯅꯥꯏ ꯃꯥꯜꯂꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯧꯅꯕ ꯇꯧ ꯅꯪ ꯂꯣꯏꯁꯜꯂꯗ ꯕꯤꯈꯥꯔꯤ ꯅꯨꯄꯤ ꯂꯧꯅꯤ ꯌꯦꯡꯉꯨ ꯍꯨꯏꯊꯨ
ꯊꯔꯣꯏ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯆꯥꯕꯤꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯆꯥꯔꯛꯀꯅꯤ ꯑꯩꯒꯤ ꯈꯔꯅꯤ ꯑꯗꯨꯝ ꯁꯞꯇꯥ ꯃꯇꯨꯡꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒꯩꯗꯤ ꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯒꯤ ꯁꯛꯁꯦ ꯉꯥꯅꯨ ꯃꯔꯨꯝ ꯃꯥꯜꯂꯤ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯍꯥꯏꯇꯧꯅ ꯇꯧꯒꯗꯅꯤ ꯑꯉꯝ ꯇꯧ ꯍꯥꯏꯁꯤꯅꯤ ꯏꯕꯣ ꯑꯉꯝꯕ ꯇꯧ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯁꯤꯅꯤ ꯑꯩꯁꯤꯅꯦ ꯂꯩ ꯈꯪꯉꯤꯅꯦ ꯇꯧꯔꯣ ꯅꯨꯡꯉꯥꯏꯔꯦ ꯖꯔꯅꯤ ꯁꯤꯁꯦꯅ ꯃꯤ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯖꯣꯟ ꯃꯥꯅꯤꯡ ꯃꯥꯜꯂꯣ ꯑꯣ ꯄꯥꯅꯤꯌꯥ ꯁꯤꯌꯣ ꯀꯔꯤꯅꯣ ꯄꯥꯕ ꯉꯝꯃꯛꯇ꯭ꯔꯦꯗ ꯅꯣꯏ ꯀꯃꯦꯟꯁꯦ ꯀꯣꯛ ꯁꯥꯔꯦꯗ ꯀꯅꯥꯅ ꯍꯩꯇꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯂꯨ ꯄꯥꯏꯁꯦ ꯀꯅꯥꯅꯣ ꯕ꯭ꯂꯨꯗꯤ ꯀꯅꯥꯝ ꯄꯤꯈꯤꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨꯅꯤ ꯏꯌꯥꯝꯕ ꯕꯦꯠ ꯀꯃꯦꯟ ꯏꯒꯅꯣꯔ ꯇꯧꯔꯤ ꯄꯨꯔꯛ ꯇꯧꯔꯤꯃꯤ ꯑꯗꯣ ꯀꯃꯦꯟꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯈꯠꯄꯗ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯁꯦ ꯈꯔ ꯄꯥꯕꯤꯕ ꯌꯥꯅꯤ ꯃꯣꯏꯁꯨ ꯄꯥꯗ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯉꯝꯃꯣꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯤꯃꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯏꯆꯟ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥꯅ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯃꯇ ꯅꯠꯇꯦ ꯆꯥꯝ ꯍꯥꯏꯔꯣ ꯈꯨꯝꯒꯗꯕ ꯑꯩ ꯂꯩꯔꯤ ꯅꯪꯅ ꯍꯪꯉꯦ ꯆꯅꯤ ꯈꯨꯝꯒꯗꯕ ꯑꯩ ꯂꯩꯔꯤ ꯕ꯭ꯔꯣ ꯂꯥꯏꯐꯇ ꯑꯝꯇ ꯂꯦꯁ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯌꯥꯎꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯕ꯭ꯔꯣꯒꯤ ꯕꯤꯛ ꯐꯦꯟꯅꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯒ ꯂꯦꯁ ꯕꯦꯕꯤ ꯀꯤꯠ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯔ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯄꯣꯠ ꯆꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯦꯅ ꯆꯨꯝꯃꯤ ꯊꯥꯖ ꯑꯗꯣ ꯌꯥꯝ ꯃꯨꯛꯅꯔꯨꯅꯨ ꯃꯣꯏꯁꯦ ꯀꯔꯤ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯃꯄꯥ ꯈꯪꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯃꯄꯥꯅ ꯀꯗꯥꯏꯗ ꯈꯪꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯄꯥꯅ ꯇꯥꯎꯟꯗ ꯃꯃꯥꯅ ꯆꯤꯡꯅꯨꯡꯗ ꯄꯣꯛꯂꯦ ꯉꯁꯤꯗꯤ ꯅꯈꯣꯏꯁꯦ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯈꯪꯂꯦ ꯂꯣꯟꯗꯤ ꯃꯅꯤꯄꯨꯔꯤ ꯈꯪꯂꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯇꯝꯂꯁꯨ ꯂꯥꯏꯔꯤꯛꯇꯣ ꯂꯥꯏꯁꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯈꯣꯏꯁꯦ ꯌꯥꯝ ꯁꯣꯏ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤ ꯕ꯭ꯔꯣ ꯖꯔ ꯄꯥꯏꯊꯔꯝꯕꯅꯤ ꯕ꯭ꯔꯣ ꯑꯩ ꯂꯥꯏꯚ ꯊꯥꯏ ꯍꯥꯏꯅ ꯈꯪꯗꯦ ꯆꯪꯒꯗꯕ ꯀꯩꯅꯣ ꯆꯪꯕꯒ ꯈꯪꯉꯦ ꯆꯪꯕꯒ ꯈꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯦꯟꯊꯣꯏ ꯑꯩꯁꯨ ꯁꯣꯅꯣ ꯆꯨꯔꯒꯦ ꯀꯗꯥꯏ ꯍꯦꯟꯊꯣꯏꯅ ꯀꯗꯥꯏ ꯀꯅꯥꯅꯣ ꯀꯅꯥ ꯈꯪꯗꯦ ꯋꯥꯎ ꯀꯌꯥ ꯀꯕꯤता हेनमल्ली हेन वाव क्या कविता हेनमल्ली करी लोन वाव क्या कविता वाव क्या कविता हेनमल्ली ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯄꯤꯗꯦꯅꯦ ꯑꯩ ꯆꯠꯂꯦꯅ ꯕꯣꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯕꯣꯅꯤ ꯁꯥꯎꯅꯨ ꯀꯃꯦꯟꯗꯣ ꯃꯌꯥꯝ ꯍꯨꯟꯗꯣꯛ ꯆꯠꯂꯤ ꯀꯩꯅꯣ ꯄꯥꯕ ꯌꯥꯗꯕ ꯂꯥꯛꯄ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯑꯃꯒ ꯄꯥꯔꯝꯃ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯁꯨ ꯏꯪꯒꯠ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯔꯤ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯝ ꯂꯩꯖꯧ ꯑꯩꯗꯤ ꯃꯩꯇꯩ ꯅꯠꯇꯦ ꯃꯌꯥꯡꯅꯤ ꯕ꯭ꯔꯣ ꯈꯨꯕꯤ ꯂꯩꯔꯤ ꯃꯅꯤ ꯕ꯭ꯔꯣꯒꯤꯗꯃꯛꯇ ꯂꯥꯛꯑꯣ ꯊꯣꯛꯂꯣ ꯇꯧꯔꯒꯦ ꯍꯥꯏꯔꯤꯅꯤ ꯃꯅꯤ ꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯅꯤ ꯀꯁꯥꯔꯒꯤꯗꯃꯛꯇ ꯊꯋꯥꯏ 5 ꯄꯥꯟꯕ ꯀꯥꯏꯅ ꯃꯤ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅ 10 ꯄꯤꯊꯣꯛꯀꯦ ꯑꯩꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯄꯨꯜꯂ 10 ꯄꯤꯅꯤ ꯅꯣꯏꯗ ꯂꯧꯅꯤꯡꯕ ꯂꯧꯍꯔꯣ 10ꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩ ꯕ꯭ꯔꯣ ꯀꯧꯔꯧ ꯍꯥꯏꯅ ꯑꯝꯇ ꯍꯧꯅ ꯀꯧꯔꯛꯑꯣ ꯕ꯭ꯔꯣ ꯀꯧꯔꯛꯑꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯕ꯭ꯔꯣ ꯍꯥꯏꯅ ꯐꯣꯂꯣ ꯇꯧꯔꯒꯦ ꯐꯣꯂꯣ ꯇꯧꯔꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟꯁꯦ ꯁꯠꯂ ꯄꯥꯕꯗ ꯋꯥꯏꯑꯦꯕ ꯀꯤꯠ ꯕ꯭ꯔꯣ ꯍꯥꯏꯠ ꯇꯧꯔꯦ ꯁꯥꯎꯟ ꯇꯧ ꯊꯥꯖ ꯕ꯭ꯂꯣꯛ ꯊꯥꯖ ꯁꯤꯁꯇꯔ ꯑꯗꯨ ꯊꯕꯥꯛꯄꯨꯔ ꯍꯥꯏꯔꯤꯗꯨ ꯀꯁꯥꯔꯒꯤꯗꯃꯛꯇ ꯂꯦꯞꯄꯨ ꯀꯁꯥꯔꯒꯤꯗꯃꯛꯇ ꯑꯇꯩꯗꯤ ꯊꯧ ꯁꯥꯔꯨꯅꯨ ꯑꯩ ꯂꯩꯔꯤꯗꯅ ꯑꯩꯒꯤ ꯂꯥꯏꯐꯅꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯅꯤ ꯅꯪ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯅ ꯄꯤꯔꯤ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯀꯅꯥꯝ ꯊꯧ ꯁꯥꯔꯨꯅꯨꯗꯣ
Boni nang su karam mino khangi munna nang khali do ngare ngasai di apa nganga maga kamini bar khona Nah, bisa sampai mau mati. time ase baki ase bro I love you thank you thaja block on the thank you on thaja ta khona ko thaja sita rang nasi di kari mathen chara thaja isan kari mathen chara ge gari ekhoi mani bro na hen thoi haujik matam da sono chubada kana laige sono chudaba kana laige sono gi live ta jauriba aisu sono ni nang su sono ni mani bro piri kubi piri kana loi hai tawre thank you tau ning ba tau roi nei na piri na aina tau aina thai ri sena aina bro ai chak chage tauri ado less oina last oina bro gi less baby block kit kit yaw do amta ga haibiro please chak phajana amta chage bro kit kit yaw do taradi chak saba ya chada di chak saba ya de mai pe ma Sitaljit senjam Sitaljit senjam taura ke duri nang chak sa na mai taura aduri mi am ngasi kita maga chak sa wa na betar let's go bel kikit ya saro senjam ong ta saro nang su asmai na hau bani mai sa bo do do khara ri yeng hoi ko phun ngani yeng atai di thaja sis on da leire egi comment for sure nang thok pani nang thok boni nang thok ko to kayum kaite nangi damak to oja in thamine ning da nangum basidi phajaba tharo phajaba pa kompi ge nga masa thongi bro oi how buni he ai di upai leite bo kari khai buni thaja ses ai di upai leite full support bro thank you bro gi aseng ba mingse full haibiramo hoi adum like thai do ko ado ai di video sem na maya na tak di ko ai mingse do su nagi damata khalai jaram ge bijen ko yegi mi full support bro thank you adu gumba kasum kaide jebi kasum kaide nang changa tra ka toroge ai kana su attitude dekhai ba leite ko adu torokan du ma live du mu wa tu nganganu nama na koi banang ne masak mun na kong lai khanga lai su khong wa doina aina wa amani hai do dum gyan taw do du ba ai nang da du gyan na kana taw bonte ko ngamaga de ga phangna silaw aseng goi warin du ai sakse mun da jeng photo ka kera nang bali screenshot taw ga taw pajan taw no pajan taw screenshot taw se taw raga ai phangna balaw kasar masani ngamdra ga dine audi faltu ta ne dumaina ne comment da khangde du ga mi gi live ta ne chudur fudur huro khra wa ngang ngang hungra like ta ma lai su khangu nang na apam do ai la phangra ga ai ga um tawai sana silaw natra no name gi address pido adona kana da wa ngang ngang full support bro thank you support thank you Vincent thank you Naidya thank you okay bro sathara ge saro bro sathara bro di kai mathen thongi hai no na ai alu ga bori ga thonge ko kasum jaw de bida kasum jaw de thum ga alu ga bori ga thaw ko dum matang si ai timing cha dan to bani ko full support bro thank you full support thank you bro gi Rasi am na laiko nupi gayam kieng kata maliko cumat lai pui ko thank you nu ngaro kan hoi nupi ngaro kan hoi ai kan lai itu isa lai jadi full support thank you aduh di boni nang sui bo nasak to uthok tabi to wathi waran jang wang kana da bani adu ai boni nang do wa ma ge jo nang na ngangi ba sai ba miyam no kana ba kari phangde kasum phangde hadik ai na saudai nge nang na nungai na comment thara kan do in sau bidra nang dum thong jaki ne ba adu nang tharam be ba comment miyam do maitai lon gi mai si nang se maitai macha mane maitai lon na irami me ba lai de ba ichi isan miyam sina taraga nang se mi ni haidira adu na sana ka nang khallu ba nangi su nama na pa na che na chan loi le na ri me ba lai re ga di mi me ra do mana ibam thok ti ba na sana do khara khangwa ba akoi di paroi thokini ba kasum akai ba leite ba nang du thara madum thokini akai ba leite ba do nang na irami bo hai amado nang tamu ba lai to kana ba lei bra ba ai adi
ꯑꯗꯨꯇꯪ ꯈꯪꯉ ꯆꯪꯉꯣꯕ ꯍꯦꯟꯊꯣꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯕꯠ খাले निकी খোৱা নাই মই ভাত খোৱা নাই এতিয়া ভাত বনাই শেষ হৈছে এতিয়া অলপ পিছত খাম মই এতিয়া টাইমটো এতিয়া হোৱাই নাই মই ভাত খোৱা টাইম হোৱা নাই মই ভাত খোৱা টাইমটো এতিয়া ৰাতি 11:30 12টা বজাত হৈ যায় তেওঁ আজিকালি ভিডিঅ' বনাই নাই এইটো কাৰণে অলপ জল্দিকে খায় তেওঁ টাইম হোৱা নাই বহুত জল্দিকে বনাইছে আজিতো চানডে আজিতো ডিউটি অফ নাই এইটো কাৰণে বনি নং কমেꯟট পাꯔꯣꯏ nang tawningmo taro nang ngam kasada law lore ai phangna silaw ai phangna ngamdre na manibro phangadi manibro to contact taw tawning ba kasada contact taro kai phangna law nang ga wanga kanan dia are chudur futu do mu wa ngang kanu aina palngi wa khara do aina ngang wa khara do khanga salu nangi comment pa ga da macha na te kano thaja sister ase hai taw go aina isana hai dina tawning dra ga su dum lai sunu ga sumo kai ba leite ma gumo comment aina pa ga dan te ai su taw ngami tawro ji noi kali sei si kanano khangri tenke ai un taw jake Hai bro, chak sarabo sadri priti si sadri handang morakti ke doni chak se thongmo lore do matung hang matung chani saunu samurai pham sana yaima samura kon sana yaima sarma ase manipur oiduro kasar samura pham yam leiko phai do mai to mo se ngang mata de ko se ni sa de mai kamen no pabi de ma dum henjale ado ina di nang tha thau ai na ngang yo wa mani do khara khang ma ba ya di ai mo ngang do sum sau de ba noi miam de mo ngang de sum sau de ba ado su lei ba ichation bro brother miam do mo ya tara ga di nang se kana no kani na sa na khadang kok ma thau ne ba do mo se ngang ma tara do min tani hen thoi paisa pu ge hai nu mateng pangu ayu mateng pangge soidana hentoi kanan to je hentoi jeng sa de u da bagum to re su challo mitki wang ta ming hondo la ko noibu mani bro ana noksele ka to priti noksele manipur nen samura kon sanaya ma sarma manipur thank you manipur de soi nong ma ko la tumi ko langtrik lange bo se ngasi de thank you youtube te thok rom tanangana noi na pa gi youtube lo in thok tu noi ka me se paroi to dum change la ko bro san thongi nang chum chak hen thoi hawai haw bane na hawi ai di hawai karani dum haw na sai hai ta kit bro kari mathen loi ngasi alu ga bori ga thongi haba masala yauda bida thau ko tawraga machu maranga yauda bida hentoi otpa yaba san sinjugi yaubro ana es yotpa yaba san sinjugi yaubro mani bro tawri ne bro apuni asam bokajan kitya ba asin ki moi bokajan hoy mor gotu silchor kasar moi guwahati thake guwahati job kori asi manipur kaibul lamjau manakta laiba chandarpur mayai lekai dagini bro soidan lakani bro sarma se bro idura sister idura ina sarma di bro idun ko ai soidan lakani bro ai si ai mana ba lai ya ba khoi kano da khoi mantri pukhida lai ma ka laga no mo koi laktumi manipur daga lakanu yengning de noi na pa gi do manipur jo lakani nang thengna ke nang asam na thwai lau ge nang sakara sa ge na thawak sakara I thakke ni thong ba sana jai bro koi ba lakpada kaibul lamjau da lakani soidana sarma bro soid lakani henthoi kana mange henthoi ala kana no khangde henthoi gi mingje u di ngasi boda he lakpa yaroi hoi noi ka ngang asami sai bro dum khara hai ai ta henthoi kai lamgino
गुवाहाटी काय गुवाहाटी कायदा ꯑꯩꯁꯨ गुवाहाटीꯗ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯑꯩ गुवाहाटी सुनील मैतई ꯑꯩ गुवाहाटी ꯀꯩꯅꯣꯗ ꯂꯩ ꯖꯥꯂꯨꯛꯕꯥꯔꯤꯗ ꯑꯩꯅꯗꯤ ꯍꯥꯏ ꯇꯧꯅꯤꯡꯗ꯭ꯔꯦꯀꯣ ꯂꯩꯕ ꯃꯤꯅ ꯑꯗꯨꯝ ꯍꯥꯏ ꯇꯧ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯩꯁꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯟꯗꯤꯌꯥꯗ ꯂꯥꯛꯑꯣ ꯍꯦꯟꯇꯣꯏ ꯁꯤꯁ ꯅꯨꯡꯁꯤꯕꯤ ꯑꯩ ꯂꯥꯏꯐꯅꯤ ꯅꯪꯁꯨ ꯑꯩ ꯂꯥꯕꯥꯅꯤ ꯅꯪꯁꯨ ꯂꯥꯕꯥꯅꯤ ꯀꯣ ꯀꯔꯤꯅꯣꯅꯦ ꯀꯤꯠ ꯕ꯭ꯔꯣ ꯑꯩ ꯅꯪꯒ ꯀꯔꯤꯅꯣꯅꯦ ꯀꯤꯠ ꯕ꯭ꯔꯣ ꯑꯩ ꯀꯤꯠ ꯕ꯭ꯔꯣ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯤꯌꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯤ ꯍꯥꯏꯔ ꯃꯥꯏꯁꯦ ꯑꯩ ꯎꯪꯅ ꯇꯥꯔꯤ ꯍꯥꯏꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯎꯪꯅ ꯇꯥꯔꯤ ꯍꯥꯏ ꯕ꯭ꯔꯣ ꯅꯪꯒꯤ ꯂꯥꯏꯐ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯅꯤꯡꯊꯦꯝ ꯕ꯭ꯔꯣ ꯅꯪꯒꯤ ꯂꯥꯏꯐ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯂꯥꯏꯐ ꯀꯥꯏꯗꯅꯣ ꯃꯣꯕꯥꯏꯜꯗꯒꯤꯅꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯃꯇꯥꯡ ꯃꯇꯝ ꯈꯔ ꯆꯥꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯅꯤ ꯐꯨꯊꯔꯛꯑꯅꯤ ꯕ꯭ꯔꯣ ꯅꯪꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯦꯟꯊꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯦꯟꯇꯣꯏ ꯍꯥꯏꯁꯦ ꯀꯣꯟꯐꯤꯗꯦꯟ ꯇꯧꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯍꯦꯟꯇꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯦꯛꯁꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯍꯦꯛꯇ ꯃꯅꯤꯕ꯭ꯔꯣꯅ ꯉꯁꯥꯏꯗꯩ ꯍꯦꯟꯇꯣꯛꯑꯦ ꯃꯌꯥꯝꯅ ꯍꯦꯟꯇꯣꯛꯑꯦ ꯍꯥꯏꯅꯔꯝꯕꯗꯣ ꯂꯥꯏꯐꯁꯦ ꯑꯐꯕ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯃꯩꯇꯩ ꯃꯁꯦꯟ ꯅꯠꯇ ꯑꯗꯨꯃꯥꯏꯅ ꯊꯥꯖ ꯁꯤꯁꯇꯔ ꯊꯥꯖ ꯏꯆꯟ ꯃꯈꯣꯏꯁꯤ ꯉꯥꯡꯂꯒ ꯇꯥꯒꯗꯕ ꯃꯤ ꯉꯛꯇ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯥꯡꯕ ꯌꯥꯗꯦ ꯀꯤꯕ꯭ꯔꯣ ꯅꯪ ꯁꯥꯎꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯋꯥꯗ ꯉꯥꯡꯒꯅꯨ ꯃꯣꯏꯁꯦ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯀꯅꯤ ꯃꯣꯏꯁꯦ ꯑꯦꯛꯗꯝ ꯃꯍꯥ ꯗꯦꯟꯖꯔꯦꯁ ꯃꯤꯅꯤ ꯃꯣꯏꯁꯦ ꯃꯣꯏꯅ ꯂꯩꯔꯤꯕ ꯗꯦꯟꯖꯔꯦꯁꯇꯤ ꯀꯩ ꯍꯥꯏꯕꯅꯤ ꯃꯃꯥ ꯃꯄꯥ ꯃꯆꯟ ꯃꯆꯦ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯀꯩꯁꯨꯝ ꯈꯪꯗꯕꯤꯗ ꯗꯦꯟꯖꯔꯦꯁ ꯑꯃꯗ ꯂꯩꯕ ꯄꯨꯟꯁꯤ ꯍꯌꯦꯡ ꯀꯔꯤ ꯇꯧꯅꯤ ꯉꯁꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯌꯦꯡ ꯑꯗꯨ ꯇꯧꯒꯅꯤ ꯀꯔꯤ ꯁꯨꯝ ꯈꯪꯕ ꯃꯤ ꯅꯠꯇꯦ ꯃꯣꯏꯁꯤꯡꯗꯣ ꯑꯗꯨꯝ ꯁꯥꯏꯠ ꯑꯃꯒꯤ ꯗꯦꯟꯖꯔꯦꯁ ꯍꯥꯏꯇꯥꯔꯦ ꯀꯣꯛ ꯑꯃꯒꯤ ꯗꯦꯟꯖꯔꯦꯁꯅꯤ ꯃꯣꯏꯗ ꯉꯥꯡꯕ ꯈꯔ ꯋꯥꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯁꯨꯅꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯗꯣ ꯊꯣꯛꯅ ꯆꯠꯀꯗꯕ ꯃꯤ ꯅꯠꯇꯦꯅꯦ ꯀꯅꯥꯝ ꯆꯠꯂꯣꯏꯅꯦ ꯈꯪꯉꯕꯣ ꯅꯣꯏꯅ ꯇꯥꯜꯂ ꯆꯠꯇꯣꯏ ꯅꯠꯇꯦꯅꯦ ꯅꯣꯏ ꯃꯈꯥꯗ ꯍꯤꯡꯉꯝꯃꯒꯗꯤ ꯉꯁꯤ ꯃꯟꯇ꯭ꯔꯤ ꯊꯝꯕ ꯃꯊꯧ ꯇꯥꯔꯤꯕꯣ ꯅꯣꯏꯅ ꯉꯥꯡꯉꯛꯇ ꯂꯣꯏ ꯆꯨꯝꯃꯅꯤ ꯀꯥꯏꯗꯅꯣ ꯑꯣ ꯍꯣ ꯑꯁ ꯃꯥꯡꯖꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯂꯥꯏꯐꯇ ꯏꯕꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛꯒꯤ ꯈꯨꯕꯤꯁꯤꯅ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ
ꯃꯁꯛ ꯐꯖꯕꯗꯣ ꯐꯨꯜ ꯎꯠꯂꯛꯑꯣ ꯍꯥꯏꯅ ꯍꯥꯞꯄꯗ ꯐꯨꯜ ꯑꯗꯨꯝ ꯌꯦꯡꯉꯨ ꯕ꯭ꯔꯣ ꯂꯥꯏꯛꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯀ꯭ꯔꯦꯖꯤ ꯕꯣꯏꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯋꯥꯗ ꯉꯥꯡꯉꯔꯣꯏꯒꯦ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯋꯥꯏ ꯆꯥꯏꯃꯟꯈ꯭ꯔꯦ ꯀ꯭ꯔꯦꯖꯤ ꯒꯔꯜ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯀ꯭ꯔꯦꯖꯤ ꯍꯣꯃꯣ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯃꯌꯥꯝꯒ ꯉꯥꯡꯅꯕꯁꯤ ꯂꯨꯏ ꯑꯗꯨꯝ ꯊꯦꯡ ꯍꯣꯏ ꯅꯥꯈꯣ ꯀꯅꯥꯅꯣ ꯊꯥꯎꯖꯟ ꯇꯧꯔꯤꯁꯦ ꯕꯣꯅꯤꯗꯣ ꯇꯧꯅꯨꯀꯣ ꯕꯣꯅꯤ ꯇꯧꯅꯨꯀꯣ ꯊꯥꯖ ꯁꯤꯁꯇꯔ ꯕꯣꯅꯤꯗꯣ ꯇꯧꯅꯨꯀꯣ ꯕꯣꯅꯤꯗꯣ ꯍꯥꯡꯉꯤꯔꯥ ꯍꯥꯡꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯗꯤ ꯑꯃꯨꯛꯀ ꯍꯥꯡꯗꯣꯛꯈ꯭ꯔꯕꯅꯤ ꯕꯣꯅꯤꯗꯣ ꯑꯩꯅ ꯕꯣꯅꯤꯗꯣ ꯍꯥꯏ ꯇꯧꯁꯜꯂꯨꯗꯅ ꯀꯗꯥꯏꯗꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯎꯜꯇꯥ ꯄꯥꯈꯤꯅ ꯇꯧꯋꯤꯔ ꯈꯪꯗꯦ ꯀꯃꯥꯏꯅ ꯈꯨꯠꯇ ꯆꯪꯕꯗ ꯎꯜꯇꯥ ꯆꯪꯉꯤꯔ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯁꯄꯣꯠ ꯊꯥꯖ ꯁꯄꯣꯠ ꯊꯦꯡꯀ꯭ꯌꯨ ꯃꯅꯤꯕ꯭ꯔꯣ ꯆꯥꯛ ꯆꯥꯔ ꯃꯅꯤꯕ꯭ꯔꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯅꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯣꯄꯤ ꯍꯜꯂꯨ ꯍꯥꯏꯅ ꯀꯣꯐꯤ ꯍꯜꯂꯨ ꯍꯥꯏꯅ ꯀꯣꯄꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯄꯣꯠ ꯍꯦꯟꯊꯣꯏ ꯑꯩꯗꯤ ꯍꯨꯏꯁꯦ ꯆꯥꯗꯦ ꯍꯨꯏ ꯁꯥ ꯆꯥꯔꯨꯔꯒ ꯑꯃꯨꯛ ꯃꯔꯨ ꯀꯣꯛꯄ ꯇꯥꯅꯤꯀꯣ ꯍꯥꯏꯅ ꯑꯠꯆꯥ ꯁꯄꯣꯠ ꯍꯥꯏ ꯑꯩꯒꯤ ꯃꯊꯛꯇ ꯆꯠꯈ꯭ꯔꯦ ꯀꯃꯦꯟꯗꯣ ꯑꯃꯨꯛꯇ ꯄꯥꯕꯤꯔꯛꯑꯣ ꯖꯃꯨꯅꯥꯏ ꯀꯃꯦꯟ ꯀꯔꯥꯏ ꯌꯧꯈꯔꯒꯦ ꯑꯩꯗꯤ ꯅꯪꯁꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯏꯅꯥꯎꯄꯤꯅ ꯀꯔꯥꯡꯒꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯏꯅꯥꯎꯄꯤꯅ ꯀꯔꯥꯡꯒꯤ ꯀꯃꯦꯟ ꯍꯦꯛꯇ ꯇꯧꯔꯝꯕ ꯁꯥꯎꯅꯨꯀꯣ ꯏꯌꯥꯝꯕ ꯇꯧꯔ ꯅꯣꯏꯁꯦ ꯁꯣꯅꯥꯂꯤ ꯀꯨꯏꯔꯦꯍꯦ ꯑꯩꯒꯤ ꯁꯤꯁꯇꯔ ꯕ꯭ꯔꯣ ꯀꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯁꯣꯅꯤꯌꯥ ꯁꯣꯅꯥꯂꯤ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯀꯃꯦꯟꯗ ꯉꯥꯡꯉ ꯆꯤꯟꯅ ꯉꯥꯡ ꯀꯥꯟꯅꯗꯕꯅꯤ ꯑꯩꯒ ꯐꯪꯅꯁꯤ ꯂꯥꯎ ꯅꯣꯡꯃ ꯊꯥꯖ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯁꯣꯅꯤꯌꯥꯅ ꯍꯪꯉꯤ ꯁꯣꯅꯥꯂꯤꯅ 11 ꯂꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔꯒꯤ ꯃꯤꯡꯗꯣ ꯍꯥꯏꯅ ꯑꯩꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯇꯧꯗꯦ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯩꯅ ꯇꯧꯈ꯭ꯔꯤꯃꯦꯕ ꯀꯩꯅꯣ ꯕꯣꯅꯤꯗꯣ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯍꯥꯡꯗꯣꯛꯄ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯃꯦꯁꯦꯖꯅꯣ ꯈꯪꯗꯦ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤꯕ ꯑꯩꯒꯤ ꯕꯤꯛ ꯐꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯃꯤꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯎꯋꯦꯕ ꯑꯠꯆꯥ ꯖꯃꯨꯅꯥ ꯍꯥꯏꯌꯦ ꯆꯨꯝꯃꯦ ꯀꯥꯔꯟꯒꯤ ꯀꯃꯦꯟ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ ꯍꯥꯏꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯏꯔꯛꯄꯗ ꯈꯔ ꯁꯣꯏꯕꯗꯣ ꯑꯩꯅ ꯄꯥꯕꯗ ꯈꯔ ꯁꯣꯏꯕꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯁꯣꯔꯤ ꯍꯥꯏꯖꯔꯒꯦ ꯌꯃꯨꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯂꯤ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯦ ꯁꯤꯜꯆꯔ ꯂꯥꯎ ꯅꯪꯉꯦ ꯀꯔꯤ ꯏꯁ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤꯅꯣ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏ ꯈꯪꯉꯤꯅꯦ ꯁꯤꯜꯆꯔꯗ ꯎꯕ ꯎꯔꯝꯈꯤꯔꯣꯏ ꯁꯤꯜꯆꯔ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯤꯇꯥꯔꯦ ꯚꯥꯏ ꯇꯨꯃꯤ ꯀꯨꯟ ꯖꯒꯥ ꯃꯥꯅꯨ ꯖꯒꯥ ꯇꯨ ꯀꯧꯁꯨ ꯅ ꯃꯥꯔꯦ ꯁꯦꯒꯥꯏꯌꯥ ꯐꯒꯥꯏꯌꯥ ꯔꯥꯈꯤꯗꯤꯃꯨ ꯍꯦꯜꯂꯣ ꯍꯥꯏ ꯏꯌꯥꯝꯕ ꯅꯪ ꯊꯥ ꯀꯌꯥ ꯐꯥꯔꯒꯦꯅ ꯑꯩ ꯊꯥ 3ꯗ ꯐꯥꯔꯤ ꯂꯩꯌꯦ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏꯅ
ꯍꯥꯏꯠꯇꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯂꯣꯏꯔꯦ ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯏꯠ ꯇꯧꯔꯨꯏꯅꯣ ꯑꯩ ꯇꯧꯊꯣꯛꯈꯤꯕꯅꯦ ꯑꯃꯨꯛꯀꯗꯤ ꯑꯩꯅ ꯍꯥꯏꯠ ꯇꯧꯁꯤꯜꯂꯛꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯌꯨꯇꯨꯕꯇ ꯄꯩꯁꯥ ꯀꯌꯥ ꯐꯪꯂꯒꯦꯅ ꯐꯪꯗ꯭ꯔꯤꯗ ꯄ꯭ꯔꯦꯝꯇꯨꯂꯥ ꯕꯤꯛ ꯕꯖꯥꯔ ꯐꯦꯟꯁꯤ ꯂꯥꯎ ꯐꯪꯅꯁꯤ ꯂꯥꯎ ꯑꯗꯨꯏꯗꯣ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯌꯨꯆꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯏꯔꯣ ꯌꯥꯔꯦ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯈꯪꯅꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯅꯤ ꯈꯪꯉꯕꯣ ꯑꯩ ꯅꯝꯕꯔꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯑꯣ ꯆꯨꯗꯨꯔ ꯐꯨꯗꯨꯔ ꯋꯥ ꯉꯥꯡꯒꯅꯨ ꯈꯪꯕ꯭ꯔꯥ ꯆꯨꯗꯨꯔ ꯐꯨꯗꯨꯔ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯐꯪꯅꯅꯤꯡꯉꯦ ꯐꯖꯅ ꯇꯧ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯑꯩ ꯀ꯭ꯔꯦꯖꯤ ꯕꯣꯏꯁꯦ ꯈꯪꯉꯤ ꯀꯥꯏꯒꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯎꯔꯣ ꯍꯥꯏꯅ ꯃꯅꯤ ꯕ꯭ꯔோ ꯂꯥꯏꯞꯇ ꯍꯥꯏꯒꯦꯔꯥ ꯔꯤꯌꯦꯜꯗ ꯍꯥꯏꯒꯦꯔꯥ ꯇꯧꯔꯣ ꯃꯥ ꯐꯪꯅꯕ ꯍꯥꯏꯕꯨ ꯑꯩꯅ ꯔꯤꯌꯦꯜ ꯐꯪꯅꯒꯦꯗꯧꯁꯨ ꯑꯩꯅꯗꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯃꯉꯣꯟꯗ ꯆꯥꯁꯤꯗꯣꯏꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯜꯂꯨꯕ꯭ꯔꯣ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯨꯕ꯭ꯔꯣ ꯆꯩꯔꯨꯕ꯭ꯔꯣ ꯃꯥ ꯀꯅꯥꯅꯣ ꯑꯩꯅ ꯊꯤꯗꯣꯏꯔꯣ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯈꯪꯉꯒꯗꯤ ꯑꯩꯉꯣꯟꯗ ꯊꯤꯔꯛꯑꯣ ꯐꯪꯅꯁꯤ ꯍꯥꯏꯔꯤꯃꯦꯕ ꯃꯥ ꯂꯣꯏꯅ ꯄ꯭ꯔꯦꯝ ꯇꯣꯂꯥ ꯀꯥꯏꯗꯨꯒ ꯑꯗꯨꯒꯗꯤ ꯑꯦꯇꯣꯝꯕꯣꯝ ꯈꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯦꯇꯣꯝꯕꯣꯝ ꯈꯤꯟꯕꯒꯤ ꯍꯥꯏꯔꯣ ꯀꯅꯥꯗꯅꯣ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯕ ꯕ꯭ꯔꯣ ꯄꯥꯕꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯤ ꯏꯆꯥ ꯆꯠꯂꯦ ꯑꯗꯨꯗꯤ ꯄꯥꯕꯤꯗ꯭ꯔꯕꯅꯤꯅꯅ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯇꯧꯔꯦ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯗꯤ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯁꯦ ꯑꯩꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕꯅꯤ ꯅꯌꯥꯝꯕꯗꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯩꯅꯣꯝ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯇꯧꯕ ꯉꯝꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯥꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯥ ꯑꯃ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯑꯕ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯔꯦ ꯉꯁꯤꯗꯒꯤ ꯊꯥꯎ ꯆꯥꯕ ꯌꯥꯗꯦ ꯅꯨꯃꯤꯠ 15ꯅꯤꯗꯨꯗꯤ ꯊꯥꯎ ꯆꯥꯔꯝꯗꯦꯀꯣ ꯉꯁꯤꯗꯒꯤ ꯊꯥꯎ ꯆꯥꯔꯦ ꯍꯥꯏꯁꯤꯁꯨ ꯃꯆꯨ ꯌꯥꯎꯗꯕꯤ ꯊꯥꯎꯇ ꯀꯩꯁꯨꯝ ꯌꯥꯎꯗꯕꯤ ꯊꯥꯎꯇ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯁꯤꯅ ꯑꯂꯨꯒ ꯕꯣꯔꯤꯒ ꯊꯥꯎꯒ ꯇꯧꯔ ꯊꯣꯡꯕ ꯊꯥꯎꯒ ꯊꯨꯝꯒ ꯇꯧꯔꯒ ꯅꯍꯥꯟꯗꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯆꯥꯏꯁꯤꯅ ꯍꯋꯥꯏ ꯐꯨꯠꯂꯒ ꯊꯨꯝ ꯍꯥꯞꯄ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨꯝ ꯆꯥꯗꯦ ꯑꯇꯩꯗꯤ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩ ꯆꯥꯔꯛꯑꯅꯤ ꯅꯨꯃꯤꯠ 15ꯅꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯆꯥꯔꯛꯑꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯏꯆꯦ ꯍꯦꯟꯊꯣꯏ ꯍꯦꯟꯊꯣꯏꯁꯦ ꯃꯌꯥꯝꯅ ꯍꯦꯟꯊꯣꯏ ꯀꯧꯏ ꯍꯦꯟꯊꯣꯏꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯎꯗꯦꯅꯦꯕ ꯍꯦꯟꯊꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯕ꯭ꯔꯣ ꯑꯃ ꯑꯩ ꯀꯃꯦꯟ ꯄꯥꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯦꯟꯊꯣꯏ ꯍꯥꯏꯅ ꯃꯌꯥꯝ ꯀꯧꯕ ꯃꯥꯜꯂꯤ ꯍꯦꯟꯊꯣꯏ ꯍꯥꯏꯅꯦ ꯑꯗꯨꯗꯤꯅ ꯑꯩꯅ ꯍꯥꯏꯠꯇꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯠꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯑꯁꯤꯗꯤ ꯍꯥꯏꯠꯁꯤ ꯑꯇꯣꯞꯄꯅꯤ ꯀꯃꯦꯟꯁꯤꯁꯨ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒꯗꯧ ꯑꯩꯅ ꯁꯣꯝꯗ ꯌꯦꯡꯕꯗ ꯑꯩꯅ ꯀꯃꯦꯟ ꯑꯃ ꯍꯥꯏꯠ ꯇꯧ ꯕꯣꯅꯤꯗꯣ ꯍꯥꯏꯠ ꯇꯧꯔꯦ ꯑꯩꯅ ꯕꯣꯅꯤꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯕꯤꯛ ꯐ꯭ꯔꯦꯟꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯕꯦꯔꯥ ꯑꯃ ꯀꯥ ꯂꯩꯔꯦ ꯑꯩꯁꯦ ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯍꯦ
wari singse tabadan pritisis asenegi live adona live chagande kedoni upai lete se mayam se control loin chapa tabani the video dari mayam ina su thinga ko mo su thinga ngai do mai matang matam matungi matui se mai magi wari ni ko duri loi haidok ko jate ai tare okay bro kai su kai de but thank you on yam ba magi yamba migi nungainaba hotnabada isa sok labo isa section bana phai adoni chan mukbang adoni adodi sok tawa yate mayam gi damakta lep khara khoi thawai thari ba khoi di nang mayam gi damakta seba taw doba yate tawrokani soidana do matam marang khara di khoi ju khang ta khoi anap do yeng bata ya ba comment thank you thaja thank you saugri bura chare thaja di na o hauni aina chaba jam do bora ro cha ja de saugri cha jai nice nga macha chare thaja haira kan hoi nga ma ta liye tin ka tai bro support thank you support thank you hi pretty and sonali ni mara duedi bro na sonali gi video 2 hours mamang da upload tau bodo full watch ni comment pi ba tana video yang ba natte so video natte ko sonali karigi migi video upload tauri noi mani hai si poem malai sonali gi video ai ngasi gi do jenga mi doi hai di hai roi yang na phaba oiro mukbang tau na ba adoni papung ga mukbang am ta taumina jage laisram maira ba taubinasi sonale sarade tumo siba crazy boy nang ai khubi je khangin ai khubi sedu khubi namuro je nambi de biwa nang khangro nang rai wa kha phayan thambi biwa ni khangbo taunu dugumbo aina ngangi se fajan tauni fajana lairiba sige iche chen bro brother miyam se wari sanaba tamune kari mathau ta ge tumaina phattaba wangangi do nang nganga nang kana ba lai daga ngangune kana ba lai tre ngang hunaba nang ngasi ngangi do no hayang nangi punsi da mangjaba myam lakane abo haji nang ngangi do nangi nache na san jawra magari sige siga id on thola nang ngase na sen jawra mar ning mai tawni abo nasana sai kaidri ba adu mo miyam do thadok padagi na ba khoi maitai miyam na kaya di khoi kana ba lausing ha ba poto mangi do ngasi di lausing jawdra bani abo isana isa hingbagi lambi masalakpa matam do doina hanagi ahalaman sing chalam bari yongna isana isa hingbagi mayam samas ki hingam bani hanji ngasi kari ki hingdi no noi gumba khara leibasina haita yabo khanga bo dosara upai laiti yabo akoina si tauri ba thabak se asam mana noi khalli noi di num comment ma thaja na ado khoi noi da bhajan to no reaction pi ba ngam deba pining thamoi sige piam pining pi ba ja de kai gino rule regulation leibadu no maram jagara khanga waba noira chai di ente ngang ise adumain tau nu mingonda ma laira bara ma ina khumbara nangi punsi do hingna ba chalu ma laire mangono jeng biru nang jeng dena hanna jeng unu aba do hanna jeng draga nang paisa paya nang ina khulia na laira mi do thi ngang anu aba nagi hak lai bro mangoda thi ngang bagi ma nangoda lupatra ni rek paraba ni rek traga di thi ngang anu aba nangi punsi lambe ra chum na chalu aba nang nasabu mi wena ba khallo ba masu magi laira bara ina kun bara ado taw bara ada taw masu ma hingna ba salimi ado changa nang chaka taw no ba noidi ke nodi nama na bai pesa khara paisa laga chasal laga adu mukhra taw ya ba nasagi humang man na thorpa numita natu no cha thakon numita nang nasana nasagi khong lepa ngam ai numitu nang nasana gyan tara kan ya ba ai se kana no ai se kani no aina nama na pai khara sara ga pausan taw nu dung bodo on ai kari phataba wa ngang je yam baina nang ngang be don sana num gyan taw na ai di kari phataba no ngang ra ga ba nang ngang ba kamen no gi tawroi ba kamen miam do gi an sa dum pi bi wani
ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯊꯥ ꯅꯣꯏꯅ ꯅꯉꯣꯟꯗ ꯗꯣꯅꯤ ꯍꯥꯏꯗꯣ ꯑꯁꯤꯒ ꯂꯥꯛꯏꯕ ꯃꯤꯁꯦ ꯀꯅꯥ ꯈꯛ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯝꯕ ꯃꯤꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔ ꯀꯃꯦꯟ ꯊꯥꯔꯛꯏꯀꯣ ꯑꯗꯣ ꯑꯩ ꯃꯣꯏꯗ ꯃꯥꯒꯤ ꯃꯤꯡ ꯄꯜꯂ ꯋꯥ ꯉꯥꯡꯗꯦ ꯑꯗꯣ ꯐꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯤꯅꯤ ꯅꯪꯁꯨ ꯃꯤꯅꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯊꯤ ꯉꯥꯡꯉꯣ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯣ ꯅꯪ ꯊꯥꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯗꯣ ꯌꯥꯎꯔꯝꯕ ꯇꯥꯔꯒ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯏꯀꯥꯏꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯅꯪꯉꯣꯟꯗ ꯍꯪꯉꯤꯗꯣ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯁꯨ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯁꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯨꯇꯨꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯦ ꯄꯥꯏꯅꯔꯤ ꯃꯇꯝꯅꯦꯕ ꯈꯪꯉꯕ ꯑꯣꯏꯅ ꯉꯥꯡꯉꯤꯁꯦ ꯑꯗꯣ ꯃꯣꯏ ꯆꯪꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯥꯏꯗꯤꯗꯣ ꯃꯥꯟꯅꯗꯕꯅꯤꯅ ꯅꯣꯏ ꯅꯄꯥꯗ ꯃꯤꯡꯗꯣ ꯅꯣꯏ ꯅꯄꯥꯅ ꯄꯥꯏꯗꯦꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯑꯩꯒꯤ ꯑꯥꯏꯗꯤ ꯄꯥꯏꯗꯦꯕ ꯅꯪꯁꯨ ꯅꯪꯒꯤ ꯃꯤꯡꯅ ꯑꯥꯏꯗꯤ ꯄꯥꯏꯗꯦꯕ ꯑꯗꯣ ꯍꯌꯦꯡ ꯄꯨꯟꯁꯤꯜꯂꯨꯕ ꯃꯐꯝꯗꯨꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯗꯣ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯂꯣꯏ ꯇꯥꯟꯅꯔꯒꯗꯤ ꯅꯪ ꯅꯆꯦ ꯅꯆꯟꯅ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯅꯁꯥ ꯏꯀꯥꯏꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯅꯣꯏꯗ ꯍꯪꯉꯤꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯅꯪꯉꯣꯟꯗ ꯈꯟꯖꯔꯝꯕ ꯑꯁꯥ ꯃꯌꯥꯝꯗꯣ ꯅꯃꯥ ꯅꯄꯥ ꯅꯆꯦ ꯅꯆꯟꯅ ꯑꯗꯨꯝ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯅꯪꯒꯤ ꯅꯁꯥꯅ ꯃꯥꯡꯍꯜꯂꯤꯗꯣꯏ ꯑꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤ ꯑꯃꯅ ꯑꯃ ꯃꯥꯟꯅꯔꯛꯇꯦ ꯀꯔꯤꯒꯤꯅꯣ ꯈꯨꯕꯥꯛ ꯆꯪ ꯑꯁꯤ ꯃꯉꯥꯅꯤ ꯁꯤ ꯃꯉꯥꯅꯤ ꯁꯤ ꯃꯉꯥꯁꯦ ꯄꯨꯟꯁꯤꯜꯂꯒ ꯈꯨꯕꯥꯛ ꯁꯨꯃꯥꯏꯅ ꯈꯨꯕꯥꯛ ꯍꯧꯔꯤꯅꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯧꯗꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯅꯤꯡꯉꯤ ꯃꯌꯥꯝꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯃꯌꯥꯝꯗꯣ ꯄꯩꯁꯥ ꯄꯥꯏꯕꯅ ꯂꯥꯏꯔꯕꯕꯨ ꯎꯁꯤꯠꯇꯦ ꯂꯥꯏꯔꯕ ꯃꯥꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯅꯤꯅ ꯆꯥꯏꯔ ꯁꯨꯅ ꯆꯥꯏꯔ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯂꯤꯔꯒ ꯃꯌꯥꯝ ꯋꯥꯔꯤ ꯊꯣꯛꯏ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥ ꯊꯕꯛ ꯇꯧꯅꯨ ꯅꯪꯒꯤ ꯍꯤꯡꯅꯕ ꯆꯠꯂꯤꯕ ꯂꯝꯕꯦꯟꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯪꯁꯨ ꯃꯣꯕꯥꯏꯜ ꯄꯥꯏ ꯅꯈꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯑꯦꯅꯤ ꯃꯤꯗꯩ ꯉꯥꯡꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯗꯕ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯤꯗ ꯉꯥꯡꯉꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯌꯦꯡꯒꯅꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯣꯏ ꯕꯥꯇꯣꯟ ꯊꯥꯗꯦꯅ ꯑꯗꯨꯝ ꯇꯥꯈꯣ ꯅꯪ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯆꯣꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯊꯣꯛꯑꯅꯤ ꯀꯃꯦꯟ ꯊꯥꯔꯛꯑꯅꯤ ꯅꯪ ꯄꯩꯁꯥ ꯎꯁꯥ ꯄꯥꯏꯕ ꯃꯆꯥꯅꯦꯅ ꯅꯪ ꯊꯥꯔꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯌꯦ ꯂꯥꯏꯁꯨ ꯍꯩꯌꯦꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯍꯨꯝ ꯃꯔꯤ ꯊꯥꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯃꯤ ꯃꯉꯥ ꯇꯔꯨꯛ ꯁꯨꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯝꯗꯕ ꯌꯥꯗꯕ ꯋꯥꯉꯥꯡꯗꯣ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯈꯨꯝꯕ ꯌꯥꯅꯤꯀꯣ ꯍꯦꯛ ꯈꯨꯝꯃꯨꯕꯗ ꯑꯩꯈꯣꯏꯁꯤꯕꯨ ꯃꯌꯥꯝꯅ ꯈꯔ ꯏꯟꯊꯣꯛꯅ ꯚꯥꯏꯔꯦꯜ ꯊꯥꯗꯩꯑꯕ ꯑꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯠꯇꯕꯁꯦ ꯀꯅꯥ ꯑꯣꯏꯔꯝꯃꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯐꯠꯇꯕ ꯀꯅꯥ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯖꯔꯤꯅꯤꯀꯣ ꯉꯁꯤ ꯑꯗꯣ ꯐꯠꯇꯕ ꯀꯅꯥ ꯑꯣꯏꯌꯦꯕ ꯚꯤꯗꯤꯑꯣ ꯏꯟꯊꯣꯛꯄ ꯑꯃ ꯐꯠꯇꯦ ꯑꯗꯣ ꯉꯥꯡꯉꯛꯏꯕ ꯅꯪꯁꯨ ꯐꯠꯇꯦꯕ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯊꯣꯛꯀꯣ ꯑꯗꯣ ꯃꯣꯏ ꯈꯔꯁꯨ ꯚꯤꯗꯤꯑꯣ ꯏꯟꯊꯣꯛꯄꯩꯒꯩꯑꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯤꯗ ꯎꯔꯝꯃꯣꯏ ꯌꯦꯡꯉꯨ ꯑꯇꯣꯞꯄ ꯃꯤꯗ ꯀꯅꯥꯝ ꯎꯔꯝꯃꯣꯏ ꯌꯦꯡꯉꯨ ꯑꯩ ꯈꯨꯠ ꯊꯤꯜꯂꯒ ꯋꯥ ꯉꯥꯡꯒꯦ ꯃꯌꯥꯝꯗ ꯑꯩ ꯈꯨꯠ ꯊꯤꯜꯂꯒ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯃꯇ ꯎꯔꯝꯃꯣꯏ ꯌꯦꯡꯉꯨ ꯃꯤꯒꯤ ꯐꯠꯇꯕ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯄꯨꯊꯣꯛꯑꯒ ꯆꯠ ꯉꯁꯥꯏ ꯏꯟꯊꯣꯛꯄ ꯎꯔꯝꯃꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯏꯟꯊꯣꯛꯑꯦꯕ ꯃꯩꯇꯩꯗ ꯏꯟꯊꯣꯛꯑꯦꯕ ꯃꯩꯇꯩꯗ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯋꯥ ꯑꯃ ꯁꯣꯏꯅ ꯉꯥꯡꯈ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯕ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯉꯥꯡꯉꯤꯁꯦ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗꯅꯦ ꯑꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯂꯧꯊꯣꯛꯀꯅꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯣꯏ ꯃꯌꯥꯝꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯔꯦ ꯚꯥꯏꯔꯦꯜ ꯍꯥꯏꯕꯨ ꯂꯣꯏꯔꯦ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯑꯩ ꯁꯤꯔꯅꯤ ꯄꯨꯟꯁꯤꯗꯣ ꯅꯣꯏꯗꯤ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤꯀꯣ ꯅꯣꯏꯗꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎꯕꯅꯤꯀꯣ ꯁꯤꯗꯣꯏ ꯀꯅꯥꯅꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯔꯤꯕ ꯀ꯭ꯂꯤꯞꯇꯨꯒ ꯌꯥꯎꯔꯤꯕ ꯐꯦꯁꯇꯣ ꯑꯩ ꯁꯤꯗꯣꯔꯤꯃꯤ ꯑꯗꯨꯗꯤ ꯃꯥꯡꯉꯛꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯃꯥꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯝꯕꯔ ꯋꯥꯟ ꯚꯥꯏꯔꯦꯜ ꯀꯥꯏꯗ ꯂꯩꯒꯦ ꯌꯨ ꯄꯤ ꯕꯤꯍꯥꯔ ꯌꯨ ꯄꯤ ꯕꯤꯍꯥꯔꯒꯤ ꯚꯤꯗꯤꯑꯣ ꯅꯣꯏ ꯅꯃꯤꯠꯅ ꯌꯦꯡ ꯉꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯑꯩ ꯉꯥꯡꯉꯤꯃꯤ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨ ꯄꯤ ꯕꯤꯍꯥꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯅꯝꯕꯔ ꯋꯥꯟꯅꯤ ꯃꯣꯏ ꯚꯥꯏꯔꯦꯜꯗ ꯑꯗꯣ ꯃꯩꯇꯩ ꯃꯁꯦꯟ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯆꯥꯎꯈꯠꯇꯣꯏꯁꯤ ꯑꯗꯨꯅꯤ ꯅꯣꯏꯗ ꯃꯌꯥꯝꯗ ꯍꯪꯅꯤꯡꯉꯤꯁꯤ ꯑꯗꯣ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯁꯤꯒ ꯈꯔ ꯂꯥꯛꯏ ꯑꯩꯅ ꯂꯥꯏꯞꯇ ꯉꯥꯡꯉꯤꯁꯦꯀꯣ ꯃꯌꯥꯝꯗ ꯉꯥꯡꯕ ꯅꯠꯇꯦ ꯑꯂꯥꯛꯄ ꯕꯦꯠ ꯀꯃꯦꯟ ꯈꯔꯗ ꯉꯥꯡꯕ ꯌꯥꯅꯤꯀꯣ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯇꯪ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯅꯠꯇꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯑꯩꯁꯨ ꯌꯨꯇꯨꯕ ꯄꯥꯏꯔꯛ ꯀꯨꯏꯔꯦ ꯑꯗꯨ ꯇꯧꯔꯣꯏꯁꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯍꯥꯏꯕꯤꯌꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯕꯨꯖꯥꯔꯨꯕꯗꯒꯤ ꯃꯤꯒ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯑꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯃꯌꯥꯡꯅ ꯑꯗꯨꯝ ꯃꯥꯡ ꯊꯥꯡꯕ ꯃꯩꯇꯩꯗꯤ ꯃꯥꯡ ꯊꯥꯡ ꯉꯝꯗꯦ ꯏꯟꯗꯤꯌꯥꯁꯤꯒ ꯃꯥꯡ ꯊꯥꯡꯁꯤ ꯍꯥꯏꯔꯤꯃꯤꯅꯤ ꯀꯔꯤ ꯉꯥꯡꯉꯨꯅꯤ ꯑꯗꯨꯗꯤ ꯈꯪꯗꯕ ꯃꯣꯏꯗꯤ ꯀꯩ ꯉꯥꯡꯉꯨꯅꯤ ꯑꯩ ꯄꯥꯡꯒꯟꯅꯦ ꯄꯥꯡꯒꯟ ꯑꯣꯏꯁꯨ ꯃꯩꯇꯩ ꯑꯣꯏꯁꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯃꯣꯏ ꯇꯤꯟꯅꯔ ꯂꯣꯏꯔꯦ ꯀꯤꯠ ꯕ꯭ꯔꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣ ꯊꯥꯖꯠꯁꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯥꯔꯦ ꯇꯣ ꯀꯃꯦꯟꯗꯣ ꯑꯣꯏꯅ ꯄꯥꯔꯣ ꯍꯥꯏꯔ ꯉꯥꯏꯍꯥꯛꯀ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯌꯥꯗꯣꯏ ꯅꯠꯇꯦ ꯏꯌꯥꯝꯕ ꯍꯦꯛ ꯉꯥꯡꯂꯛꯄ ꯏꯌꯥꯝꯕꯅ ꯍꯦꯛ ꯉꯥꯡꯂꯛꯄ ꯗꯨꯗꯤꯡ ꯊꯃꯣꯏꯁꯦ ꯏꯌꯥꯝꯕꯅ ꯍꯦꯛ ꯉꯥꯡꯉꯛꯄ
ꯏꯌꯥꯝꯕꯅ ꯍꯦꯛ ꯉꯥꯡꯕ ꯈꯨꯗꯤꯡ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦꯍꯦ ꯏꯌꯥꯝꯕ ꯇꯅꯤ ꯏꯌꯥꯝꯕꯒꯤ ꯕ꯭ꯂꯣꯛ ꯏꯌꯥꯝꯕꯇꯅꯤ ꯏꯌꯥꯝꯕꯒꯤ ꯕ꯭ꯂꯣꯛ ꯉꯥꯏꯕꯗ ꯋꯥꯔꯤꯁꯦ ꯑꯩ ꯆꯟ ꯕ꯭ꯂꯣꯛ ꯆꯟ ꯃꯨꯛꯕꯥꯡ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯇꯝ ꯈꯔꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯀꯣ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗ꯭ꯔꯒꯗꯤꯅꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯅ ꯊꯥꯡꯒꯠꯄ ꯌꯥꯗꯕꯩ ꯃꯇꯥꯡꯗ ꯊꯥꯡꯒꯠꯇꯕꯩ ꯋꯥꯅꯤꯀꯣ ꯍꯛꯆꯥꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯤꯅ ꯆꯟ ꯃꯨꯛꯕꯥꯡ ꯑꯗꯣ ꯃꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯤꯗꯤ ꯃꯤꯅꯤꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩ ꯋꯥ ꯁꯦꯡꯁꯦ ꯉꯥꯡꯊꯣꯛꯄꯩ ꯋꯥꯅꯤ ꯑꯁꯤꯒ ꯁꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯐꯥꯕꯤꯌꯨ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯐꯥꯁꯟꯅ ꯄꯨꯁꯟꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯍꯜꯂꯨ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯉꯥꯡꯕꯗ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯔꯝꯁꯤꯒꯤ ꯑꯩꯁꯨ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯏ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯣ ꯑꯩꯅ ꯉꯥꯡꯖꯕꯩ ꯋꯥꯅꯤ ꯑꯁꯤꯒꯩꯁꯤꯒ ꯃꯤꯒꯤ ꯁꯃꯥꯖꯇ ꯑꯗꯨꯒꯤ ꯑꯩ ꯀꯅꯥꯗꯁꯨ ꯉꯥꯡꯕ ꯂꯩꯇꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯤꯅ ꯈꯤꯇꯪ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯍꯦꯟꯖꯟꯈ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯄꯣꯏꯟꯗꯣ ꯐꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯛꯄ ꯌꯥꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩ ꯏꯁꯥꯅ ꯄꯥꯔꯃꯤꯁꯟ ꯄꯤꯔꯤ ꯑꯩ ꯏꯁꯥꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯅꯤꯅ ꯑꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯌꯥꯗꯦꯕ ꯑꯗꯣ ꯄꯤꯔꯛꯏꯕ ꯃꯣꯏꯁꯤꯡꯗꯨꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯂꯣꯏꯔꯕ ꯑꯉꯥꯎꯕꯅꯦꯕ ꯊꯥꯖ ꯕꯥꯏ ꯍꯥꯏꯅ ꯊꯥꯖ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯊꯥꯖꯗꯣ ꯀꯩꯅꯣ ꯉꯥ ꯃꯆꯥ ꯆꯥꯕꯅꯤ ꯁꯣꯅꯥꯂꯤ ꯁꯤꯁꯇꯔ ꯗꯥ ꯃꯅꯤ ꯕꯥꯏ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯀꯗꯥꯏ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯆꯦꯟꯈ꯭ꯔꯦ ꯀꯃꯦꯟ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯒꯦ ꯑꯩ ꯀꯃꯦꯟꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯀꯣ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕꯩ ꯅꯠꯇꯦ ꯑꯩ ꯀꯃꯦꯟ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯗꯤ ꯐꯠꯇꯕ ꯂꯥꯛꯄꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯗꯣ ꯊꯪꯅꯔꯒ ꯂꯥꯛꯄꯗꯣ ꯍꯦꯛꯇ ꯄꯥꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯨꯟꯗꯣꯛꯑ ꯆꯠꯂꯤ ꯃꯌꯥꯝꯁꯨ ꯋꯥꯔꯧꯅꯤ ꯑꯩꯉꯣꯟꯗ ꯁꯛ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯊꯥꯖ ꯅꯣꯏꯒꯤ ꯐꯦꯛ ꯑꯥꯏꯗꯤꯁꯤꯡꯗꯣ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯇꯧꯔꯝꯃꯤꯃꯤ ꯑꯣꯏꯗꯕꯅꯤ ꯀꯥꯟꯅꯗꯕꯅꯤ ꯀꯣꯏ ꯆꯦꯟ ꯆꯦꯜꯂꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯥꯏ ꯆꯦꯜꯂꯤꯅꯣ ꯍꯣꯏ ꯃꯅꯤꯡ ꯀꯥꯏ ꯆꯦꯜꯂꯤꯅꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯀꯥꯏꯗꯣ ꯆꯦꯟꯒꯅꯨ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯨ ꯅꯪꯁꯨ ꯆꯦꯟꯖꯥꯏꯅꯦ ꯑꯗꯨꯝ ꯀꯃꯦꯟ ꯊꯥꯔꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯨꯅꯤꯜ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯁꯥꯔ ꯀꯥꯏꯗꯩꯅꯣ ꯚꯥꯏ ꯀꯁꯥꯔꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯀꯁꯥꯔ ꯀꯥꯏ ꯍꯥꯏꯅꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯤꯜꯆꯔ ꯀꯔꯤꯡꯃꯁ ꯅꯪꯅ ꯒꯦꯁ ꯇꯧꯔꯣ ꯑꯩ ꯀꯔꯤꯡꯃꯟꯁꯀꯤꯅꯤ ꯊꯥꯖ ꯕ꯭ꯂꯣꯛꯇ ꯈꯨꯄꯤ ꯑꯅꯤ ꯄꯤꯒꯦ ꯉꯁꯤꯗꯤ ꯑꯗꯨ ꯈꯨꯕꯤ ꯑꯅꯤ ꯇꯦꯛ 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 ꯊꯥꯖ ꯁꯤꯁꯇ ꯃꯤꯅ ꯁꯥꯎꯕꯖꯥꯏ ꯑꯩꯗꯤ ꯁꯥꯎꯗꯦ ꯊꯥꯖ ꯁꯤꯁ ꯀꯃꯦꯟ ꯍꯥꯏꯕꯅꯤ ꯑꯣ ꯑꯆꯥ ꯑꯣ ꯅꯝꯕꯔ ꯄꯤꯔꯧꯅꯦꯅ ꯁꯨꯅꯤꯜ ꯃꯩꯇꯩ ꯁꯨꯅꯤꯜꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯁꯨꯅꯤꯜ ꯃꯩꯇꯩ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯅꯤꯜꯗꯣ ꯈꯨꯟꯗ ꯂꯩꯔꯤ ꯑꯗꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯟꯅꯗꯕꯗꯣ ꯃꯥꯔ ꯃꯤꯔ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯅ ꯑꯗꯣ ꯀꯃꯦꯟ ꯑꯁꯤꯒ ꯂꯥꯏꯚꯇꯗꯤ ꯄꯤꯕ ꯌꯥꯗꯦꯀꯣ ꯁꯨꯅꯤꯜ ꯃꯩꯇꯩ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯎ ꯑꯗꯣ ꯃꯤꯅ ꯇꯧꯅꯩꯀꯣ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧ ꯑꯩꯗꯤ ꯐꯣꯂꯣꯒꯤ ꯊꯝꯕ ꯅꯠꯇꯦꯀꯣ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩꯗꯃꯛꯇꯅꯤ ꯑꯩꯒꯤ ꯌꯨꯇꯨꯕꯇ ꯂꯩꯕ ꯃꯤꯡꯁꯦ ꯀꯤꯠ ꯏꯌꯥꯎ ꯍꯥꯏꯅ ꯂꯩꯕꯅꯤ ꯏꯟꯁꯇꯥꯗꯁꯨ ꯀꯤꯠ ꯏꯌꯥꯎ ꯐꯦꯁꯕꯨꯛꯇꯁꯨ ꯀꯤꯠ ꯏꯌꯥꯎ ꯑꯗꯨꯒ ꯀꯃꯦꯟ ꯊꯥꯔꯛꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯒꯤ ꯑꯦꯅꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯤꯠ ꯏꯌꯥꯎ ꯂꯩꯕꯅꯤ ꯕ꯭ꯔꯣꯁꯦ ꯉꯁꯤꯗꯤ ꯁꯥꯎꯔꯝꯗ꯭ꯔꯦꯅꯦ ꯁꯥꯎꯔꯝꯃꯤꯍꯦ ꯉꯁꯥꯏꯗꯒꯤ ꯄꯪꯁꯥꯎ ꯁꯥꯎꯔꯝꯃꯤ ꯉꯁꯥꯏ ꯁꯥꯎꯗꯅ ꯃꯣꯕꯥꯏꯜ 3 ꯊꯨꯒꯥꯏꯔꯤꯃꯤꯅꯤ ꯁꯥꯎꯃꯟꯈꯤꯅ ꯃꯣꯕꯥꯏꯜ 3 ꯊꯨꯒꯥꯏꯔꯒ ꯃꯣꯕꯥꯏꯜ 4 ꯁꯨꯕꯗ ꯂꯥꯏꯚ ꯊꯥꯔꯤꯃꯤꯅꯤ ꯈꯟꯅ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯁꯥꯎꯔꯦ ꯑꯗꯣ ꯑꯩꯁꯦꯅ ꯅꯣꯏꯅ ꯈꯜꯂꯤꯕ ꯁꯥꯎꯔꯤꯕꯗꯨꯒꯩ ꯇꯤꯠꯕꯨꯜ ꯁꯥꯎꯔꯤꯃꯤ ꯑꯩꯈꯣꯏꯗꯤ ꯃꯣꯕꯥꯏꯜ 4 5 ꯊꯨꯒꯥꯏꯔꯒ ꯃꯣꯕꯥꯏꯜ 5ꯗꯒꯤ ꯌꯦꯀꯨꯝ ꯂꯥꯏꯚ ꯂꯥꯛꯄ ꯍꯥꯏꯁꯦ ꯀꯌꯥꯝ ꯁꯥꯎꯔꯝꯒꯅꯤ ꯈꯟ ꯌꯦꯡꯉꯨꯅ ꯉꯝꯒꯗ꯭ꯔꯣ ꯅꯣꯏ
ꯈꯗꯥꯡ ꯈꯔ ꯊꯥꯗꯔꯝꯃꯤ ꯆꯥꯛ ꯈꯔ ꯊꯥꯗꯔꯝꯃꯤ ꯁꯤ ꯆꯥꯛ ꯈꯔ ꯊꯥꯗꯔꯝꯃꯤ ꯁꯤ ꯆꯥꯛ ꯈꯔ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯣ ꯍꯥꯏꯅ ꯅꯪꯁꯦ ꯀꯔꯝꯕ ꯃꯤ ꯍꯥꯏꯗꯣꯏꯅꯣ ꯆꯥꯛ ꯆꯥꯔ ꯈꯗꯥꯡ ꯊꯥꯗꯕ꯭ꯔꯣ ꯍꯥ ꯍꯥ ꯍꯦꯜꯂꯣ ꯒꯥꯏꯁ wari nungaiba sasi adoni macha thoi brother se kai lamdei no kasar gini macha thoi blue ire mata thoi kana no blue pharam pi bejate mate ka mai ngona khangalu macha thoi bro ana blue hare good bro hare pire thamoi sengna nungsiruba aigi bro brother iche isel pi khrone macha thoi ya kit kit yawan oi ya kit kit nate munna jengu video to mukbang lepi ganu active oihan view chumi do agi hakchangi problem ne upai leite ko sauba yade ka i ming si loi pangon tong thoi ne tawi sebu chan mukbang kiki jaw na te ne se kiki jaw se kari artha dagi onthrak ibano yamba ase sidi ha ja chan mukbang ase ina live ta hairoi video da hairoi harakani nong magi interview mine lakwa interview do haido inte aigi video do nong harakani agi live punsi wari silira kani aseng wai haji kai thabak suna sari ai kamai tawri ai family kamai tawri ngasi bo dono mi amna igi video do u khrabo ai thandani noi na mi amda uri se kharam pakhani khalam mani kharam ahan khalam mani kharam nahani khalam mani miyam khalam bajai kai no leina video do ngasi bo do haidok tri yabo ado haidok ko matam do ai sangdaba haitare ko aigi haji luraba phibe modaina haji kanna challi haitare haji 24 ni na ko 26 pawda I target ni 6 se manung dai losen no to regi target to do kari hai ni 25 siga loiba ngamaga 25 taina mayam gi mang dai na video semaga haidro kani ko ai kanano karino ai kada empham gi no kamai hingi ai gi itu isa ai loi ai punu ma ukane family di leire mayam da ni family leiba macha ni ko ai family leiba minena haidok kali mayam da ado ina loi puthong na mayam da haidok kedi matam la kani abo haini do live ta haiba do nang na tahawri man tahawde manipur is ai gi friend ma ai gi blue pira wana pira ke bro ai nung si da bro ni mani se kuira wa tam gi bro ni se yara ba jamu manipur live on manipur bro yara ba jamu thanks bro thank you bro thank you iyamba ko da bro ko hang de ko nang made na hoi sorry nang ko boda de ko iyamba dum ko ra ko unadra ga su video ri yengi nang so gi video jengi ngasi de ngin te ko agi 1k 2k leiri matam de ge ga nanga jeng nagi ba matam do ina nangona comment tha da wi wani ko bro aseng wani nagi ming se pa ba da kadang kena to ra ha tara kadang wa ba hai tare lai la su hai ta bani ne lai su jam hai te ko di seng wani do ni manipur live on strong kai no mai ka chiang re ko strong song hai ra kai nong khai ri ji ado ming hi sangman khare bro aseng mani ai gonda ngamaga di contact gum tro ming je kara shortcut chatlo ado miyam da hado ko jade ko na samai haido gari samai na live to haido ri bera tan ya bo jare ma khai di ming je kara samai na khut manga tara ni na ko tara si kane khut ani mari oidra mari ji na sala kane khut amana oina ba chat siya ba ming je asini wari ming je khut amana oina ba chat siya ba akoi mai tai de ke to ni ming ji samai sang chatli ya matam chu podo ado sang bodu no ne hayeng soi ba mai soi mro oja mana khoi ming ire podan jam soi ya ba ai ming sigi ai ming ma haibem ga ming de na marak to hong re ko ima e pa thambiram ba gi ming je kari ming no hombro ngangom ngan ba sana haina ngangom ngan ba sana se I ba ngam de oja matana adu de na class 5 to mo tam da ne
shortcut ming hong isa mangna imai pana thamba ming do lawthogane isana ming semgrimi ado phabu da jibo ngamde adoi madung da ena shortcut semje ng ngangom dugo ng semgre ng seme adogedi mona nganba thamamido nganba dugi lawthogra kaina iyambagi ming singa ipai ming singa imai ming singa gane bijen thamaga dmaina chana bijen thamgrimi ado phabu da ngasi phabu da iba ngamde oja matna ng do maram do ngamdi aba ado ng do ngangom thambade jadre ng pore ng do su iba ngamde aba moi khali ng bijena napsala salya modi space pd aba ado ira matam jo jaha pon ma iram dai jaha pon ma leiram dai dane ng bijen singhu ane ido do ina ado de kan soya aba ng do napsan gi modi space pd aba ado iram dai godingi isana pana ma thau dai ng space bijena ma haita aba kya wai punchi se ado noidi yung ko ado mayam do warau nu saw no ngonda reise sigara ise manipur gi maja sumi am jawdi ko do noi songi o maite ne takpani akoi jonna akoi bangalin takpani moi sonna adona takpani moi sonna adona takpani abo adona ming jiri jare me khaine khut masa manga tara se ama kana sem aigi isan nupi gi ming maite na wagera bangalin na kulino wagera indiana na pakistan any mine so sunu ai isan nupi gi ming ibedane soiroi isan ba ming be soiroi do ming di noi mi am da hairoi ko haijari padana ming di hairoi short from aibu okor ahumna okor akogi du abc mayek ahumna semba isa ani nigi aina semi mi du ja matang no ja da bu timing ja da bu haji matam se khetna ba jam lai ba hanagi adi brom puthogo su ja de khangra chesang pai du mi to puno oram ya ba loisa bodai ne hekam ngang so koi ipai pu gi matam gi bari sungga ja oya ba do chesang pai dim pham du chang ba khara ma thau tai ba koi kong bada ase khena ba yam do kai hauni ai gi puchini ai silchar it kholagi ni thank you crazy boy it kholagi na it kholak no jimdala wairo phataba nganganu crazy boy afaba ngangu nai ikolai do koi khangro khari ikolai da lang no koi korami mi khangbo phajaba wari sanasi kasar nang da wa ma ge nang da crazy boy nang da wa ma ge nang kasar masa antra ai kasar masa ne ba ai kasar masa nang kasar masa wo mo ga nang do mai na ingun da ke shulai ta ba wa ma tang khidang soi do nang kamai to soi bo ai nang do putho wa ngang wa nan i gi wa do kamai soi nang do da hai ge nang da kamai soi na bo nang dia jigai gi sakse uri mi nang gi mobile lu go ai sakse uri mi iyambo oidura ina pa oidura na hoi nang na ahan saning ba paisa paning ba adoi saude nang ingon da haru na ina ko baina ai ko rakhe nang da kerji boy ina wai ko rakhe abo ka shule to da wa ma ira ko don kamai sore bo lai gai to masana kamen tha da bani khanga ba nang ju haira thare mi haira thara ga dikhtang gyan tawai haisi ai nang mo saw na ngang inte kerji boy saw na ngang inte singoni ai ngon ngasi toro mena ko matung mana kana su mana mingon na thina ngang anu ko aseng mani ngang isi nangi su loi leri mi gi su loi leri mi sentimental pan ba se mi gi ne tongan bani khangbra nangi nungai ta mama le mi nangi su loi le mani mi punchi loi le na ri mi ado yu wa do mi na man ngang ari ma jam saw bani akoi di mem saw ri akoi social media mi ne bo ai social media pa ma sa ne bo ai tu jara ngang ko do saw ri bo saw ro ko so timing gi matung na video ro semi mi ko di real saw ga di kamai to ro nang khamuna nang asana khang nang in sada nang real saw ni mun mi ta kamai oi yana mi ma sa khang bra akoi real do mai saw ri mi do saw ro ko so video ni ko ana control chali bi ko kari gino de do mayam se ba ni ko to bi eni to ro ko so ko mayam se ba ne ba dono wa ma ngang ko ne soi ba ja de ko to bi se ma soi ba ja de no di taning ma yam thar ko ja ba ado ko na ja de ba ai gi brother ma gi comment pa ge ko manipur da lakpada aina बाबा खरा सोइनरेको ब्रो एकदम सेमदोंग पार्क तुमिको कैनोनी अखोगी सो मणिपुर लापदा अइना इन जांगना अहाउबा ओ मणिपुर लापदा अइना इंजांग अहाउबा अमा ब्रोदा पिजागे
ꯈꯜꯂꯤ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯁꯣꯏꯗꯅ ꯕ꯭ꯔꯣ ꯁꯣꯏꯗꯅ ꯐꯥꯎꯅꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ ꯕ꯭ꯔꯣꯁꯦ ꯑꯩ ꯉꯁꯤꯗꯩ ꯈꯪꯉꯤ ꯃꯤ ꯑꯁꯦꯡꯕꯅꯤꯀꯣ ꯕ꯭ꯔꯣꯒꯤ ꯃꯤꯡꯁꯦꯅ ꯄꯨꯔꯥ ꯍꯥꯏꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯈꯪꯗꯕꯩ ꯋꯥꯅꯤꯀꯣ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯏ ꯃꯇꯝ ꯑꯃꯗꯅ ꯕ꯭ꯔꯣꯗꯁꯨ ꯀꯃꯦꯟ ꯇꯧꯔꯝꯃꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯦ ꯑꯩ ꯆꯥꯎꯔꯦꯅ ꯇꯧꯗꯕ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ ꯅꯪ ꯑꯗꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯆꯦꯅꯦꯜ ꯆꯥꯎꯔꯦꯅ ꯅꯪꯉꯣꯟꯗ ꯆꯦꯅꯦꯜ ꯀꯩꯅꯣ ꯇꯧꯋꯦ ꯆꯦꯅꯦꯜ ꯆꯥꯎꯔꯦꯅ ꯐꯣꯡꯅ ꯇꯧꯅ ꯍꯔꯥꯎꯅ ꯇꯧꯅ ꯑꯩ ꯑꯆꯧꯕꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯑꯃ ꯂꯩꯕꯅꯤ ꯆꯦꯅꯦꯜ ꯆꯥꯎꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯉꯣꯟꯗ ꯀꯃꯦꯟ ꯊꯥꯗꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯅ ꯕ꯭ꯔꯣꯒꯤ ꯂꯣꯒꯣꯁꯦ ꯎꯕꯗꯩ ꯑꯗꯨꯝ ꯈꯪꯉꯤꯑꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯂꯥꯛꯑꯁꯨ ꯖꯍꯥ ꯃꯐꯝꯗ ꯂꯥꯛꯑꯁꯨ ꯕ꯭ꯔꯣꯒꯤ ꯌꯨꯇꯨꯕꯇ ꯑꯩ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯁꯨ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯩ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯑꯃ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯗꯣ ꯕ꯭ꯔꯣꯁꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯕꯅꯦ ꯈꯪꯉꯤꯗꯣ ꯃꯔꯛ ꯑꯃ ꯂꯦꯞꯄꯨꯔꯤ ꯗꯥꯎꯟ ꯆꯠꯈ꯭ꯔꯦ ꯑꯩꯅꯁꯨ ꯃꯔꯛ ꯑꯃꯗꯒꯤ ꯑꯗꯨꯝ ꯑꯞ ꯀꯥꯒꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯣꯁꯦ ꯑꯩꯅ ꯅꯣꯡꯇ ꯍꯪꯉꯨꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯁꯨ ꯍꯪꯉꯛꯇꯕ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯤ ꯈꯪꯉꯤ ꯑꯩꯁꯨ ꯕ꯭ꯔꯣꯁꯨ ꯑꯩ ꯀꯁꯥꯔ ꯈꯪꯉꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯂꯥꯛꯑꯁꯨꯅꯦ ꯑꯩꯅ ꯕ꯭ꯔꯣꯗ ꯍꯥꯏꯔꯤꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯄ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯣ ꯀꯣꯟꯇꯦꯛꯇꯤ ꯐꯥꯎꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯇꯧꯁꯤ ꯀꯣꯟꯇꯦꯛ ꯐꯥꯎꯅꯕꯒꯤ ꯂꯝꯕꯤꯁꯦ ꯕ꯭ꯔꯣꯗꯗꯤ ꯍꯪꯉꯔꯣꯏꯀꯣ ꯕ꯭ꯔꯣꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯐꯥꯎꯅꯕꯒꯤ ꯂꯝꯕꯤ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯇꯨꯕꯇ ꯂꯩꯔꯤꯕ ꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯏꯟꯁꯇꯥꯗꯁꯨ ꯊꯤꯔꯨꯆꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯤꯔꯨꯆꯣ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯊꯤꯔꯨꯆꯣ ꯑꯩ ꯃꯤꯡ ꯐꯪꯒꯅꯤ ꯑꯗꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯗꯨꯝ ꯌꯨꯇꯨꯕꯀꯤ ꯃꯤꯡꯗꯨ ꯑꯃ ꯄꯜꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯄꯣꯗꯣ ꯅꯪꯒꯤ ꯌꯨꯇꯨꯕꯇ ꯅꯪ ꯊꯝꯃꯤꯕ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯇꯣ ꯑꯗꯨꯇꯪ ꯑꯦꯝ ꯏꯕꯗꯣ ꯅꯪ ꯑꯦꯝ ꯏꯔ ꯀꯩꯒꯤꯅꯣ ꯌꯥꯝ ꯏꯕꯅꯤ ꯃꯈꯥꯗ ꯑꯩ ꯃꯨꯟꯅ ꯆꯪꯉꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯇꯪ ꯏꯔꯛꯄꯗ ꯑꯗꯨꯇꯪ ꯐꯣꯇꯣ ꯊꯥꯔꯛꯄꯗꯅꯦ ꯑꯩ ꯂꯣꯏ ꯈꯪꯒꯅꯤ ꯕ꯭ꯔꯣꯅꯦꯅ ꯑꯁꯦꯡꯕꯒꯤ ꯋꯥꯅꯤ ꯉꯁꯤꯒꯤ ꯅꯠꯇꯦ ꯕ꯭ꯔꯣꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯇꯩꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯀꯣ ꯑꯩ ꯃꯐꯝꯗꯒꯤ ꯑꯇꯩ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯕ꯭ꯔꯣꯇ ꯉꯥꯏꯍꯧꯔꯦ ꯑꯇꯩꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯑꯦ ꯔꯣꯖꯤꯁꯨ ꯂꯥꯛꯑꯦ ꯁꯨꯅꯤꯜ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ ꯁꯨꯅꯤꯜ ꯌꯧꯈ꯭ꯔꯦ ꯔꯣꯖꯤ ꯑꯩ ꯁꯩꯔꯦꯡ ꯃꯀꯣꯛ ꯊꯣꯡꯕ ꯆꯥꯏ ꯃꯥꯏ ꯄꯤꯃ ꯀꯩꯅꯣꯅꯤ ꯑꯃꯅ ꯋꯥꯔꯦꯗꯥꯏ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯑꯩ ꯁꯩꯔꯦꯡ ꯃꯀꯣꯛ ꯍꯩꯅꯗꯦꯕꯣ ꯏꯕꯨꯡꯉꯩ ꯚꯥꯏ ꯀꯜꯀꯇꯥꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯀꯜꯀꯇꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯀꯜꯀꯇꯥꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯒꯦ ꯋꯥꯍꯪꯗꯣ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯁꯦ ꯉꯁꯥꯏꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯕꯅꯦꯕ ꯅꯪꯁꯦ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯅ ꯅꯌꯨꯝꯗ ꯐꯪꯅꯁꯤ ꯍꯥꯏꯔꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯁꯤꯜꯆꯔꯒꯤ ꯃꯤ ꯃꯉꯥꯅꯤ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯃꯤ ꯃꯉꯥ ꯈꯨꯕꯛ ꯃꯉꯥꯁꯦ ꯑꯁꯤ ꯑꯩꯅ ꯄꯨꯊꯣꯛꯇꯣꯔꯃꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯕꯨꯖꯥꯔꯤ ꯃꯇꯝꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯁꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯀꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯀꯁꯥꯔ ꯑꯃꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯋꯥꯍꯩꯗ ꯈꯔ ꯁꯣꯏꯕꯗꯣ ꯑꯩ ꯉꯥꯛꯄꯤꯀꯣ ꯅꯪ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣ ꯅꯉꯣꯟꯗ ꯐꯨꯗꯣꯏ ꯈꯨꯠꯁꯤꯅ ꯊꯥꯗꯣꯏ ꯅꯠꯇꯦ ꯐꯨꯗꯣꯏ ꯅꯠꯇꯦ ꯍꯥꯠꯇꯣꯏ ꯅꯠꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪ ꯆꯪꯍꯜꯂꯒ ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯍꯟꯗꯣꯏ ꯃꯤꯅ ꯑꯗꯣ ꯉꯝꯕꯩ ꯄꯋꯥꯔ ꯂꯩ ꯑꯩꯈꯣꯏꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯨꯝꯅ ꯄꯥꯏ ꯅꯠꯇꯦ ꯅꯁꯥꯅ ꯈꯔ ꯈꯪꯉ ꯆꯠꯂꯨ ꯅꯌꯨꯝꯗꯣ ꯂꯥꯛꯑ ꯅꯪ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯅꯣꯏ ꯅꯃꯥ ꯅꯄꯥ ꯄꯨꯊꯣꯛꯑꯒ ꯅꯪ ꯅꯌꯥꯝꯕ ꯄꯨꯊꯣꯛꯑꯒ ꯅꯪ ꯒꯨꯟꯗꯥ ꯈꯔ ꯄꯨꯊꯣꯛ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯂꯣꯏ ꯂꯣꯏꯅꯅ ꯂꯥꯛꯇꯣꯏꯃꯤ ꯈꯪꯉꯕꯣ ꯇꯧꯅꯨ ꯑꯩꯉꯣꯟꯗ ꯑꯥꯏꯟ ꯆꯨꯗ ꯐꯨꯗ ꯇꯧꯅꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯦ ꯕ꯭ꯔꯣ ꯋꯥꯔꯧꯗꯦ ꯕ꯭ꯔꯣꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯈꯤꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯀꯦ ꯑꯩ ꯄꯥꯎ ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯐꯥꯎꯔꯛꯂꯒꯦ ꯕ꯭ꯔꯣꯒꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯃꯅꯤꯄꯨꯔ ꯂꯥꯏꯚ ꯑꯣꯟ ꯑꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯄꯥ ꯉꯝꯗꯦ ꯑꯁꯦꯡꯕꯅꯤ ꯈꯔꯗꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯅꯤꯄꯨꯔ ꯂꯥꯏꯚ ꯍꯥꯏꯅ ꯑꯗꯨꯝ ꯄꯥꯖꯔꯛꯑꯒꯦ ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯈꯪꯖꯗꯦ ꯂꯥꯏꯔꯤꯛ ꯍꯩꯇꯦꯗꯤ ꯐꯖꯅ ꯍꯥꯏꯗꯣꯏꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯃꯤ ꯑꯃꯃꯝꯅ ꯈꯔ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯅꯤꯡꯉꯦ ꯑꯩꯗꯣ ꯑꯗꯨ ꯇꯧꯗꯦꯕ ꯀꯦꯖꯤ ꯕꯣꯏꯁꯦ ꯈꯔ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯗꯣꯔꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅꯀꯣ
ꯇꯜꯂꯦ ꯀꯦꯖꯤ ꯕꯣꯏ ꯅꯉꯣꯟꯗ ꯐꯖꯅ ꯍꯥꯏꯁꯤꯅꯤꯀꯣ ꯋꯥꯔꯤ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅꯤ ꯁꯣꯅꯣ ꯆꯨꯅꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯝꯗꯣꯔꯤꯒꯦ ꯑꯩ ꯀꯩꯅꯣ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯩ ꯂꯥꯏꯐ ꯏꯁꯇꯥꯏꯜꯂꯣ ꯂꯥꯏꯐ ꯅ꯭ꯌꯨꯁ ꯂꯥꯏꯐꯂꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯗꯣ ꯅꯁꯥꯅ ꯈꯪꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯃꯤꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯉꯁꯥꯏꯗꯩ ꯈꯪꯗꯤ ꯀꯩꯅꯣ ꯀꯦꯖꯤ ꯕꯣꯏ ꯅꯪ ꯏꯍꯦ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯣꯏ ꯃꯌꯥꯝꯅ ꯈꯜꯂꯝꯃꯅꯤꯀꯣ ꯀꯦꯖꯤ ꯕꯣꯏꯒꯩ ꯂꯥꯎꯅꯔꯤ ꯏꯁꯦ ꯃꯉꯣꯟꯗ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯇꯥꯛꯄꯗꯣ ꯃꯥ ꯈꯔ ꯍꯦꯟꯖꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯚꯥꯏ ꯐꯣꯟ ꯅꯥꯏ Nah, ꯈ dan apa? কাম অলপ টাইম লাগব অনলাইন চলি আছে আমার খা টাইগার বেগ লাꯛꯑꯦꯀꯣ ꯑꯩ ꯃꯤ ꯀꯃꯦꯟ ꯄꯥꯕ ꯃꯇꯥꯡ ꯃꯇꯝꯗ ꯆꯥꯗ꯭ꯔꯤ ꯃꯅꯤ ꯃꯨꯡꯕꯥꯡ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈꯔꯦ ꯃꯅꯤ ꯃꯨꯡꯕꯥꯡ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯑꯩ ꯀꯩꯅꯣ ꯃꯅꯤ ꯃꯨꯡꯕꯥꯡꯒꯩꯒ ꯀꯩꯅꯣꯅꯤꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯃꯝꯕ ꯁꯥꯏꯠꯇ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯂꯩꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯅꯥꯛꯀꯤ ꯃꯤꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯀꯠ ꯆꯀꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯇꯧꯗꯦꯗꯅ ꯇꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯅꯤ ꯕ꯭ꯔꯣ ꯍꯥꯏ ꯍꯥꯏꯅ ꯀꯃꯦꯟꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯨꯡ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯩꯗꯥꯏꯅ ꯔꯣꯖꯤ ꯕ꯭ꯂꯨ ꯂꯩꯁꯤꯅꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯕ꯭ꯂꯨ ꯄꯤꯗꯣꯏꯅꯣ ꯅꯉꯣꯟꯗ ꯏꯃꯥꯏ ꯄꯦꯝꯃ ꯏꯕꯨꯡ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯩꯗꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯔꯣꯖꯤ ꯅꯪꯕꯨ ꯔꯣꯖꯤꯁꯦ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯂꯩꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯀꯣꯝ ꯀꯅꯥꯗ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯅꯣ ꯀꯅꯥꯅ ꯀꯛꯈꯤꯅꯣ ꯀꯅꯥꯒꯤ ꯃꯦꯁꯦꯖꯇꯣ ꯑꯗꯣ ꯇꯤꯟꯅꯕꯗꯤ ꯇꯧꯅꯨꯀꯣ ꯑꯗꯨꯝ ꯐꯠꯇꯕꯗꯤ ꯇꯧ ꯑꯩꯅ ꯄꯥꯔꯃꯤꯁꯟ ꯄꯤꯔꯤ ꯑꯗꯨꯏ ꯇꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯊꯤꯅ ꯉꯥꯡꯉꯛꯄ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯆꯦ ꯅꯣꯏ ꯁꯥꯟꯅꯕꯗ ꯃꯤ ꯑꯃ ꯊꯤ ꯉꯥꯡꯉꯒꯗꯤ ꯂꯣꯏ ꯀꯧ ꯑꯩ ꯊꯝꯃꯤ ꯍꯥꯏꯅ ꯑꯩ ꯄꯥꯔꯃꯤꯁꯟ ꯄꯤꯔꯤ ꯑꯩꯅ ꯃꯤ ꯑꯃꯃꯝꯗꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯉꯥꯡꯕꯅꯤꯀꯣ ꯑꯩꯗꯤ ꯂꯣꯏ ꯀꯠꯊꯠꯂꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯤ ꯉꯥꯡꯕꯗ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯐꯇ ꯚꯤꯗꯤꯑꯣꯗ ꯉꯥꯡꯕ ꯇꯣꯡꯉꯥꯜꯂꯤ ꯂꯥꯏꯐꯇꯅ ꯇꯣꯡꯉꯥꯜꯂꯤ ꯀꯅꯥꯅꯣ ꯂꯝꯍꯦꯜꯂꯤꯁꯦ ꯂꯝꯍꯦꯜꯂꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯎ ꯑꯩꯁꯨ ꯃꯦꯠꯄ ꯈꯔ ꯌꯥꯎꯒꯦ ꯇꯥꯏꯒꯔ ꯕꯦꯛ ꯇꯧꯔꯤꯃꯤ ꯈꯔ ꯇꯧꯔꯤꯁꯤꯡꯁꯦ ꯀꯁꯥꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯑꯁꯥꯝꯒꯤꯅꯦꯅ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯅꯥꯝ ꯈꯪꯗꯕ ꯃꯤꯗ ꯑꯗꯣ ꯆꯪꯉꯛꯄꯁꯨ ꯈꯔ ꯌꯥꯎꯔꯤ ꯌꯦꯡꯉꯨ ꯀꯔꯤ ꯉꯥꯡꯉꯨꯗꯣꯏꯅꯣ ꯉꯥꯡꯕ ꯌꯥꯗꯦꯅꯦꯕꯣ ꯀꯅꯥꯅ ꯀꯅꯥ ꯇꯧꯔꯤꯅꯣ ꯑꯩꯕꯨ ꯌꯦꯡꯉꯛꯄꯗ ꯀꯃꯦꯟꯒ ꯄꯥꯎ ꯈꯪꯗꯦ ꯆꯣꯡꯊꯣꯔꯛꯄꯅ ꯍꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯨꯛꯕꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯎꯔꯛꯑꯣ ꯑꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯃꯨꯛꯕꯥꯡꯒ ꯂꯥꯎꯏꯗꯅ ꯑꯦꯁ ꯕ꯭ꯂꯣꯛ ꯁꯤ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯃꯇꯝ ꯆꯨꯞꯄꯗ ꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯈꯨꯠ ꯅꯝꯅ ꯆꯥꯔꯤꯕ ꯑꯩꯅꯤꯅꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡꯒ ꯂꯥꯎꯔꯣ ꯍꯥꯏ ꯅꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯤꯠ ꯌꯥꯎ ꯍꯥꯏꯕꯗꯣ ꯃꯨꯛꯕꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯨꯛꯕꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯎꯔꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯂꯥꯎꯔꯛꯀꯦ ꯔꯣꯖꯤ ꯌꯥꯕꯅꯤ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯇꯥꯏꯒꯔ ꯂꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯥꯗ꯭ꯔꯤꯕꯣ ꯃꯅꯤ ꯑꯩꯕꯨ ꯆꯥꯗ꯭ꯔꯤ ꯃꯅꯤ ꯀꯃꯥꯏꯅ ꯃꯅꯤꯗꯤ ꯉꯁꯥꯏ ꯇꯨꯝꯒ꯭ꯔ ꯃꯥꯟꯅꯦ ꯈꯪꯗꯦ ꯑꯣ ꯍꯣ ꯇꯥ ꯃꯅꯤ ꯑꯗꯨꯗꯤ ꯃꯦꯠꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯁꯥꯔꯣ ꯅꯣꯏ ꯊꯣꯛꯄ ꯁꯥꯔꯣ ꯁꯦꯝ ꯁꯥꯔꯣ ꯇꯧꯔꯣ ꯑꯩꯅ ꯍꯋꯥꯏ ꯐꯨꯠ ꯆꯥꯈꯤꯌꯦ ꯅꯨꯃꯤꯠ 15ꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯊꯥ ꯑꯃ ꯉꯁꯤꯒ ꯅꯨꯃꯤꯠ 15ꯅꯤ 13ꯅꯤ ꯁꯨꯔꯤꯃꯤ ꯉꯁꯤꯒ ꯕꯖꯥꯔ ꯆꯠꯇ꯭ꯔꯦ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯕꯗ ꯉꯍꯥꯟꯅꯩ ꯂꯥꯏꯚ ꯇꯧꯔꯦ ꯉꯁꯤ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯌꯦꯅ ꯀꯦꯖꯤꯕꯨ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯚꯥꯏ ꯑꯩꯗꯁꯨ ꯕ꯭ꯂꯨ ꯄꯤꯌꯨ ꯀꯔꯤ ꯄꯤꯗꯣꯏꯕ ꯍꯣꯏ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯊꯃꯣꯏ ꯍꯥꯟꯅ ꯁꯦꯡꯉꯨ ꯊꯃꯣꯏ.
दिल क्या चीज से है? पहले दिल सफा करो, उसके बाद सब कुछ मिलेगा। जब तक दिल सफा नहीं है तब कुछ कुछ नहीं मिलेगा। ꯃꯄꯥꯟꯗꯅꯤꯀꯣ ꯑꯗꯨꯅ ꯈꯔ ꯁꯦꯡꯗꯕ ꯌꯥꯏ꯫ ꯈꯣꯄꯥ ꯅꯪꯒꯤ ꯃꯤꯡ ꯇꯥꯕꯗ ꯅꯁꯛ ꯊꯝꯃꯤꯗꯣ ꯎꯕꯗ ꯀꯔꯤ ꯃꯥꯏ ꯉꯥꯡꯉꯤ ꯅꯪꯉꯣꯟꯗꯗꯤ ꯏꯕꯣ? ꯑꯩ ꯊꯤꯒꯨꯟꯅ ꯈꯔ ꯐꯖꯔꯝꯒꯅꯤ ꯅꯪꯁꯤꯗꯤ꯫ ꯃꯤꯡ ꯀꯥꯏꯅ ꯊꯝꯃꯤ ꯈꯣꯄꯥ ꯀꯥꯏꯅ ꯊꯝꯃꯤꯅꯦꯕꯣ꯫ ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ? ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯃꯥꯡꯉꯦ ꯀ꯭ꯔꯦꯖꯤ ꯕꯣꯏ, ꯀ꯭ꯔꯦꯖꯤ ꯕꯣꯏ ꯅꯪꯉꯣꯟꯗ ꯋꯥ ꯃꯥꯡꯉꯦ ꯅꯪ ꯉꯥꯡꯉꯤ ꯀꯩꯅꯣ? ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯇꯥꯏꯒꯔ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯁꯨ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦꯀꯣ꯫ ꯉꯍꯥꯟꯁꯨ ꯑꯩ ꯇꯥꯏꯒꯔꯒꯤ ꯂꯥꯏꯐ ꯆꯠꯂꯤꯀꯣ, ꯇꯥꯏꯒꯔꯁꯨ ꯇꯥꯎ ꯑꯩ ꯑꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯒꯦ, ꯑꯟꯁꯥꯔ ꯄꯤꯒꯦ ꯅꯉꯣꯟꯗ꯫ ꯀꯦꯖꯤ ꯕꯣꯏꯅ ꯍꯥꯏꯁꯦ ꯇꯥꯏꯒꯔꯗ ꯑꯣꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤ, ꯑꯁꯤꯒꯤ ꯑꯟꯁꯥꯔ ꯄꯤꯔꯛꯀꯦꯕ꯫ ꯇꯥꯏꯒꯔꯗ ꯑꯣꯟꯁꯤꯜꯂ ꯃꯥꯅ ꯉꯥꯡꯉꯛꯄꯩ ꯋꯥꯅꯤ꯫ ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ? ꯇꯥꯏꯒꯔ ꯍꯥꯏꯅ ꯃꯥ ꯊꯝꯃꯤꯁꯤꯕꯨ ꯃꯥ ꯀꯔꯤ ꯖꯪꯒꯜꯒꯤ ꯇꯥꯏꯒꯔꯔꯅꯦ? ꯀꯦꯔꯖꯤꯕꯣ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯣ? ꯅꯪꯒꯤ ꯃꯤꯡꯁꯨ ꯇꯥꯏꯒꯔ ꯍꯥꯏꯅ, ꯅꯪꯒꯤ ꯃꯤꯡꯁꯨ ꯀꯦꯔꯖꯤ ꯕꯣꯏ ꯍꯥꯏꯅ ꯊꯝꯃꯤ, ꯏꯔꯛꯏꯕ ꯅꯪꯅ ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯏꯔꯛꯏ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔ ꯂꯥꯏꯔꯤꯛ ꯏꯔꯛꯏꯔꯣ ꯁꯤꯁꯦ? ꯍꯩꯔꯒ ꯏꯔꯛꯏꯃꯤ꯫ ꯍꯩꯔꯒ ꯏꯔꯒꯗꯤ ꯇꯥꯏꯒꯔꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕꯣ? ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕꯣ? ꯗꯨ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯅꯪ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ? ꯇꯧꯅꯨ ꯕ꯭ꯔꯣ, ꯕ꯭ꯔꯗꯔ, ꯇꯧꯅꯨ ꯀ꯭ꯔꯦꯖꯤ ꯕꯣꯏ, ꯉꯔꯥꯡꯒꯤ ꯉꯈꯥꯅꯤ ꯅꯣꯏꯁꯦ ꯈꯪꯕ꯭ꯔꯣ? ꯇꯧꯅꯨꯕ ꯃꯤ ꯃꯁꯛ ꯈꯪꯗꯕꯤꯗ ꯑꯧꯔꯤ ꯆꯨꯗꯨ ꯐꯨꯗꯨ ꯋꯥ ꯉꯥꯡꯒꯅꯨ ꯈꯪꯉꯕꯣ? ꯌꯨꯝꯗ ꯐꯝꯃꯒ ꯍꯤꯟꯗꯤ ꯈꯔ ꯏꯪꯂꯤꯁ ꯈꯔ ꯍꯩꯔꯒ ꯑꯗꯨ ꯋꯥ ꯉꯥꯡꯒꯅꯨ ꯈꯪꯕ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯄꯩꯁꯥ ꯈꯔ ꯆꯥꯔ ꯑꯐꯥꯎ ꯁꯥꯅꯨ ꯈꯪꯉꯕꯣ? ꯑꯩ ꯉꯥꯡꯉꯤꯁꯦ ꯅꯁꯥꯅ ꯊꯣꯛꯑꯒ ꯅꯁꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ 10 ꯑꯃ ꯇꯥꯜꯂꯒ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯉꯨ ꯑꯃꯨꯛꯇꯪ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯈꯣꯡ ꯂꯦꯞꯄ ꯉꯝꯃꯕꯣ ꯅꯪ? ꯉꯝꯃꯕꯣꯕ? ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯒꯅ ꯃꯤ ꯑꯃꯗ ꯉꯥꯡꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯉꯨ ꯁꯥꯎꯅꯤꯡ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ꯫ ꯑꯩ ꯇꯥꯏꯒꯔꯒꯤ ꯂꯥꯏꯐꯇꯨ ꯐꯪꯅꯈ꯭ꯔꯦ꯫ ꯀꯁꯥꯔ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯔꯛꯏ꯫ ꯅꯪꯁꯨ ꯀꯁꯥꯔꯒꯤꯅꯤ꯫ ꯅꯪ ꯀꯁꯥꯔꯒꯤ ꯑꯣꯏꯔꯒ ꯅꯪ ꯀꯔꯤꯃꯥꯏꯅ ꯀꯁꯥꯔꯒꯤ ꯃꯤꯗ ꯅꯪ ꯇꯧꯔꯤꯅꯣ ꯑꯗꯨꯗꯣ? ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯤꯅꯦ ꯑꯩꯁꯨ꯫ ꯅꯪꯁꯨ ꯀꯁꯥꯔꯒꯤꯅꯤ꯫ ꯅꯌꯨꯝꯗ ꯆꯤꯡꯗ ꯐꯨꯔꯣ, ꯂꯧꯕꯨꯛꯇ ꯅꯝꯃ ꯍꯥꯠꯂꯨ ꯍꯥꯏꯔꯣ? ꯅꯣꯏ ꯅꯃꯥ ꯅꯄꯥ ꯀꯔꯤꯝ ꯇꯧ ꯉꯝꯃꯣꯏ꯫ ꯇꯧꯔꯒꯗꯤ ꯔꯨꯜ ꯇꯧꯔꯒꯗꯤ ꯑꯗꯣ ꯈꯪꯉꯨ꯫ ꯅꯪꯅ ꯏꯔꯛꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯍꯩꯅꯣ ꯅꯪ ꯏꯔꯛꯏꯁꯦ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯅꯪ ꯏꯔꯛꯏ ꯋꯥꯍꯩꯁꯤꯒꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯇꯥꯏꯒꯔ ꯅꯪ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏ꯫ ꯑꯃꯨꯛꯇꯪ ꯑꯁꯤꯒꯤ ꯑꯟꯁꯥꯔ ꯄꯤꯔꯛꯑꯣ ꯑꯩ ꯌꯦꯡꯒꯦ ꯃꯈꯥꯗ꯫ ꯑꯇꯩ ꯀꯅꯥꯝ ꯀꯃꯦꯟ ꯄꯥꯔꯣꯏꯀꯣ, ꯃꯥꯒꯤ ꯄꯥꯒꯦ ꯑꯃꯨꯛꯇꯪ꯫ ꯊꯥꯔꯛꯑꯝꯃꯤꯗꯣ ꯀꯦꯔꯖꯤ ꯕꯣꯏꯅ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯁꯨ ꯀꯄꯥ ꯍꯥꯏꯅ ꯑꯃ ꯂꯥꯛꯏꯗꯣ ꯍꯨꯏꯊꯨꯅꯤꯗꯣ, ꯑꯗꯣ ꯃꯥꯏ ꯀꯃꯦꯟ ꯄꯥꯔꯣꯏ꯫ ꯃꯁꯥꯒꯤ ꯃꯁꯛ ꯈꯪꯗꯕ ꯍꯨꯏꯊꯨ ꯅꯥꯊꯨꯅꯤꯗꯨꯗꯣ, ꯃꯇꯨ ꯃꯆꯥ ꯊꯥꯛ ꯉꯝꯗꯕꯅꯤꯗꯣ, ꯀꯄꯥ ꯀꯥꯏꯅ ꯃꯃꯤꯡ ꯊꯝꯃꯤꯗꯣ꯫ ꯑꯇꯩ ꯀꯅꯥꯝ ꯀꯃꯦꯟ ꯄꯥꯔꯣꯏꯀꯣ, ꯅꯣꯏ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ, ꯑꯁꯦꯡꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯁꯥꯎꯅꯨ꯫ ꯑꯩ ꯃꯤ ꯑꯃ ꯊꯤꯔꯤꯃꯦ ꯍꯧꯖꯤꯛ꯫ ꯑꯁꯤ ꯃꯈꯥꯗ ꯀꯃꯦꯟ ꯊꯥꯔꯛꯇꯦ ꯌꯦꯡꯉꯨ, ꯅꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯉꯨ꯫ ꯃꯥꯅ ꯍꯧꯖꯤꯛ ꯀꯦꯖꯤ ꯕꯣꯏꯅ ꯇꯥꯏꯒꯔꯗ ꯉꯥꯡꯉꯤꯗꯣ, ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ, ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏ꯫ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯂꯣꯟꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯅꯪ? ꯑꯩ ꯂꯣꯟꯗ ꯐꯥꯔꯤꯃꯤ, ꯅꯣꯏ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ꯫ ꯅꯣꯏ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯉꯥꯎꯔꯤ ꯍꯥꯏꯇꯥꯔꯦ, ꯌꯨꯇꯨꯕ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯑꯉꯥꯎꯕ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯒ꯫ ꯃꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯄꯥꯔꯛꯀꯦ ꯅꯉꯣꯟꯗ, ꯑꯩꯅ ꯁꯣꯏꯔꯒꯁꯨ ꯌꯥꯔꯦꯕ꯫ ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏꯅ꯫ ꯄꯣꯏꯟ ꯐꯥꯔꯣ ꯑꯃꯨꯛꯇꯪ꯫ ꯃꯥꯅ ꯏꯔꯤꯕ ꯋꯥꯍꯩꯁꯦ ꯀꯁꯥꯔ ꯃꯁꯦꯟ ꯑꯩꯈꯣꯏ ꯐꯨꯅꯅ ꯁꯤꯅꯕꯨ ꯍꯥꯏꯔꯤꯃꯦꯕ꯫ ꯈꯪꯉꯕ ꯋꯥꯔꯤꯗꯣ? ꯀꯁꯥꯔꯗ ꯇꯥꯏꯒꯔ ꯖꯪꯒꯜꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯔꯣꯟꯗ꯫ ꯃꯥꯅ ꯏꯔꯛꯏꯁꯦ ꯀꯁꯥꯔ ꯁꯣꯔꯤ
टाइगर मा अखोई कसार लोन दा असे कसार लोन बु हरम गे टाइगर जंगल दा चलू सीधा सीधा जाओ दे अखोई की सीधा हाइबा पोसे अखोई कसार जाओ दे कसार जाओ पोसे अखोई थीना गाम जा साउनिंग बदा अखोई गांगी टाइगर है सु जहा मी पालगा सु टाइगर जंगल चलू अना असिदा हरम गनी अदो मतुंग नमा इरेसे टाइगर जंगल चलू सीधा कदाई सीधा काइदा ला इनु आइना नोई टाइगर ला इमफम सिदी मोय मपाई लम ओरबो मा लाइसो अदोनी मा गांगी दो मोय मपाई लम ओरबो मा गांगी दो किके ब्लू पिरवाना पिरके जारा बजे हूँ अंजना इसे ब्रो कमाई तौरी गया ना लैरी तुम ब्रो आना उत्तम नावा ब्रो थैंक यू उत्तम नावा ngसाई चक्सा चलु इम तो साउंड ताब्रो अगी नाकोंगी आइसु ब्लूटूथ पानसालुरे दोन तौइबो पेरा अगी मेन फ्रेंड अगी नुसीबा फ्रेंड अमगी एना हाइट तौरेना ngai साउनिंग दा मा ने खंगदा बाई ता मासु अतो बाई दी लाकोदा अदो माई दो हाइयो चंगमंग ए लथौ जा अकोम जादरे जी माना मासे सरक पाता मेसेज परम ngam dre लथौ पैसु लोई साउंड से लाक्रो लागरे मैम हरो साउंड ताई फजना ताई ब्रो थैंक यू ब्रो की कमेंट उबी ब्रो आईगी कमेंट उबीद्रोना कमेंट दो आई कमेंट कना आई उदे को असेंगमनी आइसे कमेंट फजबो रगदी केनोली नंगी दो पारबो मखा दे चंद्र पदु कोने फतबो दो उबदु कोने नो चेंग या बाइसु चेम दु को नंग जाव रे आइतरे सावबो जाते हजिसु म्याम लाइसि नंग दुम जेउ कापा लाइसे नो म्याम खलमनी को अनौ बना कापा से ngasi gi nte facebook to hulai bani se mi se facebook to hulai bani bai loi khangi ne oi roi do mi ne mo se kapa nang pha ke dong nang asali balam ben do oi na bai salu khangabo tudur fudu do wanga nga chakanu khangro nang na sana sa salu blue pira o kaman pide terna official nang blue piroi kamen mo tang piro nang kana no khangalo ingonda ming panda bida khangalo ingonda nagi reaction ma da khangalo ingonda tiger mi khai nu haina tiger mi khai tiger mi khai ru haina हायरे सक्थु नंग थिगुन द नमबनी दोखांगु सुनील एनी प्रॉब्लम सुनील कानो नंगा सुनील कई हांगिनो ओय ऑफिशियल नंग सुनील कई हांगिनो आई लाइफ तो लाइफ में सुनील दो आई एम प्रॉब्लम व्हाई कैन दिस कुमोजी व्हाई कैन दिस कुमोजी ब्रो इसे जाते मतंग रुबेस लाइव कमेंट में हमसे पाद हो जाते ब्रोई अनौबा सुपनी आई साउते अदबाइना मिगोंदा ngangan केजी बॉय कूल आई खोई मैथै मसेननी
ꯃꯩꯇꯩ ꯃꯆꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯉꯝꯂꯗꯤ ꯃꯌꯥꯡꯗ ꯐꯨꯔꯨꯁꯤ ꯑꯐꯥꯎ ꯁꯥꯔꯨꯁꯤ right ꯃꯅꯤꯡꯕꯥꯡ ꯕ꯭ꯔꯣ ꯑꯩ ꯉꯥꯡꯉꯤ ꯇꯥꯎ ꯃꯥꯁꯦ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯀꯁꯥꯔ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯀꯣꯏ ꯅꯥꯏꯅ ꯀꯣꯏ ꯄꯥꯏꯕ ꯃꯆꯥꯅꯤ ꯃꯇꯨ ꯊꯤꯔꯝꯃꯣꯏ ꯃꯃꯥ ꯃꯄꯥꯏ ꯄꯩꯁꯥ ꯈꯔ ꯆꯥꯔꯒ ꯍꯤꯡꯉꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯉꯥꯡꯉꯨꯔꯣ ꯕ꯭ꯔꯣ ꯉꯥꯡꯉꯨꯔꯣ ꯃꯅꯤ ꯕ꯭ꯔꯣ ꯉꯥꯡꯉꯣꯏ ꯇꯧꯅꯤꯡꯕ ꯇꯧꯁꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯐꯪꯉꯨꯕ ꯅꯨꯃꯤꯠꯇꯗꯤ ꯈꯨꯠ ꯃꯉꯥꯅꯤ ꯁꯤꯁꯦ ꯑꯁꯦ ꯈꯨꯠ ꯃꯉꯥꯁꯦ ꯁꯨꯃꯥꯏꯅ ꯊꯨꯞꯆꯜꯂꯒ ꯈꯨꯗꯨꯝ ꯑꯃ ꯑꯣꯏꯅ ꯑꯁꯦ ꯀꯤꯟꯁꯤꯅ ꯁꯨꯕꯗꯗꯤ ꯑꯗꯨꯝ ꯈꯪꯉꯣ hello kid hi now ꯀꯞꯄ ꯅꯪ ꯅꯊꯋꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯅꯣ ꯅꯣꯏ ꯈꯜꯂꯤꯗꯣ ꯀꯩꯅꯣꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯇ ꯅꯁꯛ ꯊꯝꯗ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯦ ꯇꯧꯅꯤꯡꯕ ꯇꯧꯖꯔꯦꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕꯣ ꯍꯌꯦꯡ ꯅꯣꯡꯃꯇ ꯉꯥꯏꯔꯦ ꯑꯩ ꯈꯣꯡ ꯄꯥꯏꯔꯛꯇꯣꯏꯗꯣ ꯑꯩ ꯈꯣꯡ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠꯇ ꯑꯩꯅ ꯄꯨꯊꯣꯛꯑꯒꯗꯤ ꯑꯁꯤꯒꯤ ꯃꯤꯁꯦ ꯃꯇꯝ ꯑꯃꯗ ꯀꯞꯄꯅ ꯇꯧꯔꯝꯕ ꯊꯕꯛꯅꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯍꯤꯡꯗꯣꯏꯕꯣ ꯍꯨꯏ ꯅꯪ ꯍꯤꯡꯗꯣꯏꯕꯣ ꯇꯧꯅꯨ ꯑꯩꯉꯣꯟꯗ ꯃꯤꯡꯅꯤꯒꯥꯏ ꯀꯞꯄꯛꯑꯒ ꯊꯝꯃꯗꯅ ꯑꯗꯨꯏꯕꯨꯗꯤ ꯅꯣꯏ ꯅꯄꯥ ꯍꯥꯏꯅ ꯊꯝꯃꯨꯗꯅ ꯅꯣꯏ ꯈꯜꯂꯤ ꯁꯦꯝꯅꯤꯡꯕ ꯑꯥꯏꯗꯤ ꯁꯦꯝꯃ ꯆꯥꯔꯦ ꯅꯣꯏ ꯈꯪꯉꯣ ꯅꯣꯏ ꯈꯜꯂꯤꯗꯣ ꯅꯨꯡꯉꯥꯏ ꯅꯣꯏ ꯈꯜꯂꯤꯒ ꯄꯨꯟꯁꯤꯗꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯎꯅ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯀꯥꯟꯅꯗꯕꯅꯦ ꯍꯥꯏꯁꯤ ꯇꯨꯅꯤ ꯒꯨꯗ ꯔꯣꯖꯤ ꯒꯨꯗ ꯃꯄꯨꯟꯁꯤꯗ ꯃꯤ ꯑꯣꯏꯒꯗꯕ ꯃꯆꯥ ꯅꯠꯇꯦ ꯃꯣꯏꯁꯤꯡꯗꯣ ꯏꯁ ꯉꯁꯤꯗꯤ ꯂꯥꯏꯚꯁꯨ ꯊꯥꯔꯤ ꯂꯥꯏꯚꯁꯨ ꯃꯨꯠꯇ꯭ꯔꯤ ꯄꯨꯡꯁꯦ ꯀꯥꯏ ꯌꯧꯔꯅ ꯄꯨꯡ ꯑꯅꯤꯃꯨꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯎꯕ ꯈꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯈꯔ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕ ꯀꯩꯅꯣ ꯇꯧ ꯉꯝꯗꯕ ꯑꯣꯟꯗ ꯂꯩꯒꯦ ꯑꯩ ꯇꯨꯃꯤꯟꯅ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤꯌꯥ ꯅꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯟꯖꯅꯥ ꯏꯆꯦꯅ ꯇꯥꯏꯒꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯔꯒ ꯂꯥꯏꯚꯇ ꯑꯐꯥꯎ ꯁꯥꯅꯨꯗ ꯅꯨꯄꯥ ꯊꯣꯛꯂꯗꯤ ꯃꯁꯛ ꯃꯃꯤꯡ ꯂꯣꯏꯅ ꯇꯥꯛꯂꯛꯑꯣ ꯌꯦꯡꯅꯁꯤ ꯔꯥꯏꯠ ꯑꯗꯨꯅꯤ ꯑꯁꯦꯡꯕꯅꯤ ꯀꯃꯦꯟ ꯉꯥꯛ ꯅꯣꯏ ꯑꯗꯨꯝ ꯉꯥꯡꯅꯧ ꯀꯃꯦꯟ ꯉꯥꯛ ꯑꯣꯏꯗꯦ ꯁꯥꯎꯟꯗꯤ ꯂꯣꯏ ꯇꯥꯅꯤꯀꯣ ꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯄꯥꯜꯂꯤꯗ ꯁꯥꯎꯟ ꯂꯣꯏ ꯇꯥꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯆꯤꯟꯗ ꯉꯥꯡꯉ ꯆꯥꯗꯦꯕ ꯆꯤꯟꯗ ꯃꯩꯇꯩ ꯃꯥꯟꯅꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯊꯃꯣꯏ ꯑꯣꯏꯅ ꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯃꯥꯏ ꯈꯜꯂꯤ ꯃꯤ ꯑꯣꯏ ꯉꯝꯃꯔꯣꯏ ꯋꯥꯔꯤꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯈꯟꯗꯥꯏ ꯅꯪꯁꯨ ꯅꯪꯒꯤ ꯈꯟꯗꯥꯏꯕ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯑꯗꯨꯅ ꯃꯩꯇꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯩꯇꯩ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯥꯝ ꯆꯪꯉꯛꯄꯗ ꯃꯩꯇꯩ ꯈꯪꯉꯛꯇ꯭ꯔꯦ ꯃꯄꯥꯟ ꯂꯥꯛꯔꯨꯔꯒꯗꯤ ꯌꯥꯝ ꯆꯣꯞꯄꯩ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯍꯤꯡꯉꯛꯄꯗ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯗꯣ ꯀꯌꯥ ꯋꯥꯅ ꯍꯤꯡꯉꯤ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯀꯅꯥꯝ ꯎꯕꯤꯗꯦ ꯃꯣꯏꯗꯤ ꯃꯣꯏ ꯈꯨꯟꯅꯦꯅ ꯂꯣꯏꯔꯦ ꯀꯔꯤ ꯉꯥꯡꯉꯔꯣꯏ ꯈꯤꯇ ꯉꯥꯡꯉꯔꯣꯏ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯃꯩꯇꯩꯅ ꯑꯐꯥꯎ ꯁꯥꯔꯦ ꯑꯗꯨꯁꯨ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯁꯛꯅ ꯍꯌꯦꯡ ꯁꯤꯅꯤ ꯉꯥꯡꯕ ꯌꯥꯄꯣꯟꯇꯦꯕꯨ ꯚꯤꯗꯤꯑꯣ ꯁꯛꯇꯣꯔꯤ ꯑꯩꯉꯣꯟꯗ ꯀꯟꯅ
वीडियो साथ तो खरा जाओ ये करो मणिपुर न खरा वो खरा माने कसाद न हे को कोई हुरा म खरा ले कसाद कोई हुरा न तलवा है वीडियो तो ये लगे हम सब तो कना कना लाइव तो लई आई का अंजना की मैसेज में पारा का पाकुम पिरके इचिन इनाव मयाम खतना रनु लोइसलो प्लीज नुंगाइब वारी सासी अखोय मैते ngakhtani kubai asai comment se matungda tharaiba amana kerji boina adoni anjana na saide ai haise ma aiga khana hauri ai noi nama doina haura boy kerji boy noi nama doina haura bo noi nama doina haura bo usito to wangang no ngonda khangbra live selling video se yu khangi sana tau noi ngon du mo chu du budu do nang kana noi khangi video ke ara comment thare doi khangi ado boda control da wanga mi ngonda phadana bujara mi ngonda video da nga sa da gi live thai je nga sa de ngang bujara mi ngonda kana su ngang de ngonda ngang mi me ngang mi do nang sirkel masa na na henjele lo kari gi no henjele do nain dula phangna siairo number mathau taraga anjana khangna regre anjana de number lo ucho nang usito do wanga khangbro aidi lore moigi di khangdien lore ga thokron na kari mathau ta mi gi lai dum chang chang saka saka toidana to jare ibungo ibema nang ibemo oidura ibungo oidura hanubo oidura loi khange noi se kana na ai thigun ni ado nga mo sara kwai te noi de noi na khalam majai gi live ko mana ga nen ai live ko noi live ko mana roi baba live by di live ni di live ai color se kerong to ro man isa na isa u buda color se double macam kerong to color se dabak noi ka men ga sung pa pa ro nang ka sa ma sa ni ngari ai ga phangna sila lore wari keji boy no ndo phana simple ma hari ka sa ma sa re phangna sila ngamdra ga di ka men chu du bu to ro ni ndo adong wathi warem do mi ndo nga ga ne na sa gi samas to mangan ga nu nang ka sar mi nan nang mangan ga nu khangbo nasa masa khang da banoi de kari ngang du ri nang mangai khangi do nang thani mo ka me ta mo lo te nang ma sigi masa ante khangi ai video kara ma tam thare dai roi hotrong ui anjana do ngarang gi ni mi channel pare ba mi du to nang namu kari ga phau sa dai ba nang du anjana ga i pak lei ba
Nang ozaro. Nang mangairene. Natra nang mangairene. Ngalega duni ngale silchar gi nang famda ani ho utho jarene. Adurum khangre nang phare nang karai me chanoina. I am back, big brother. Thank you, thank you, thank you. Che nungari, che di nungari boyna. Sunil hoy, good night, bye na. Ne natrang batrang bi kamenam to paro ina. Tari nang kai gino, kangde. Tari nang kai gino, tari nang kai gino. Kanada hangina Sunil. Roji chak sara boy. Bro chak thiri roan, thiri. Mi usittaba taunari si tauna mi usittaba taunaroi si ko aikhoi masen amatani ai su silchar gini ko gyan tanasi. Mani kita makta like piri ani piri na. Ai lei mani bro. Usittaba thau sarun. Huram bagi tarani mapugi nongma. Luari lore. Ai sak thige me am numai sanasi. Live tesu wang ngasi sabado uhon gya ba live tesu ay mong bang do. Kay no di ahaw ba saba khotpa do mayam na khalang num ngangi men. Jada ba matang jada ba du hayrak tu. Sare jadi sare che iroli birandi iroli or iron ba birandi iron ba roji se bo chaman na masa farabni bo tum basa de roji number 1 ni bo aina manipur chala ga su manipur pura ga roji me chato mi ta de tum basa ba phai panina manipur tum basa phai ya ba ai tum ba sa ro manipur to koi basa to mi na ekdam tumba mi ga hau do pu dori mi di koi pu dori mi santi phangwai na manipur kum thara mo mi ta roji lora ba manipur ai kum da doi punna adu gadi dun lore roji loire tumba loire nunga ti kunga da to ha ni zare na roji tumba hogolo charsi en hayeng sekmai da hakit andro da hakit aduga sekmai da aduga koi pu dori mi zare ma kai pu mi ko roji kamenga op di ko ibung KMC no saksu yam kanna thire sak thiri roji ai ngasi ai KMC se nang kai hani alu ka bori ka to ra bori ka pung tat pi aru ni ai thau thum cha ba ja de roji chan ai problem na ba le ye ai ba ja de no da ha di kai ja ba ai gi na ba le ya aduna upai le to bagi sari ba thai ba ju thau sari ngarang thau sare ngasi thau sa du thau si pam ja bhai sar atai to thopro thau ja to numi kyan le no
호자day 줌니네. 호자일 랑카day 줌니. Kanan hong itu, kano. The S04 boys and the S04 boys. Ai gi zoom che. Hojai Assam Lanka dan. Hari wari thabak sule di. Bijan nang wa khumde ai chatle. Oi ke se na khona khoi chak lu sali kana do gi ne ke se kai no ne bo. Kamen pa ba de chak kana sali ba chak sa de honari hi kanna. Is kai no ne to. Challe ga chatte. Ngai khoi. Ai chak sa bang sai do table na ja de table gi level le khun na pa sa ge. Adori miyam na kara urani hai tare. Ai sari pose kai no khong. Alu bori loin thukai raga omchal laga bori ka tatle du. Kesum jaw te ko. Adwain thonge. Ai handang mara kara problem ni ko. Kesum jaw de samayin sari me sai se adona video sem du bi. Comment skip miyam. Tàu rồi. Tàu đi đâu đi chị? Timing ng tàu mình có gì? Comment pa với mà tầm timing đồ. Hawai rồi bung. Hawai nate nei bo. Alu ga khoi gi body ga punjal laga nai khai bi hai tare. Cái sum cha ra tare ngasi hawai cha ni me ha ngasi sorry. Ngasi thau cha ba hai tare nga de phut pa cha ba ne bai si. Ngasi na thau cha ba ja ba nu mi hai tare dona body ga alu lei ko body lei ba adona punjal laga moi bani se punjal laga thongjal le dum. Body na kai alu na kai na phung tat tale alu sok tare. Alu sok ai dum tare ba. Ado mai dum cha de hai tare. Khang de cái sum jaw de ma chi de cái sum jaw de ma jeng mai dum cha de mi hin mi pu chi. Du alu ndu. Body phung tat tale. Murok chaning mun lore mayam khalang man murok chingalin te che ko murok chaning mun lore mai che
Morok kuira apa lagi tuh ini morok sah tuh. Atau live hujikta tauri. Aisu live hujikta tauri. Aisu live hujikta tauri. Marfu tara ni khoi. Aisu hujikta live tauri marfu tara ni thoi marfu tara ni ngoi dollar. Marfu tara ni thoi dollar. Lanba ngamdare. Thank you Vijay, thank you. On lagi bro, on lagi koi, on lagi bro lakta kadau wai denu bro lanka kadau wai denu na. Oh, lagi. Carakan. Matang jangan tahu ini kok. Matang jata betul upaya lagi. Di baluk mari gini bro. Ay nang ano dun tang naman eh.
ꯗ A05 ꯕꯣꯏꯁ ꯑꯩ ꯌꯨꯝꯗ ꯂꯩꯒꯟꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯝꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯅꯣꯏ ꯌꯨꯝꯒ ꯊꯪꯅꯔꯝꯕ ꯅꯥꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯉꯤ ꯂꯣꯏ ꯆꯠꯄꯗ ꯅꯣꯏ ꯅꯄꯟ ꯅꯆꯥ ꯅꯈꯨꯔꯥꯏ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩ ꯍꯥꯏꯔꯨꯔ ꯄꯨꯝꯅꯃꯛ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅ ꯍꯪꯉꯨ ꯁꯅꯥꯊꯣꯏꯕ ꯁꯟ ꯀꯩ ꯃꯃꯤꯡꯅꯣ ꯁꯦꯟꯊꯣꯏꯕꯥꯏ ꯃꯤꯡꯗꯨ ꯁꯨꯝ ꯊꯝꯗꯦꯕ ꯏꯔꯩꯁꯨ ꯆꯨꯝꯅ ꯏꯔꯛꯇꯦꯕ ꯀꯔꯤꯅꯣ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯤꯕꯨ ꯅꯅꯥꯎ ꯅꯅꯥꯎ ꯅꯪꯁꯨ ꯑꯍꯥꯟꯕꯗ ꯐꯅ ꯉꯥꯡꯉꯝꯃꯤ ꯍꯧꯖꯤꯛꯅ ꯈꯔ ꯐꯔꯛꯇ꯭ꯔꯤꯗꯣ ꯅꯃꯥꯗꯣ ꯅꯪ ꯄꯣꯛꯑ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯁꯜꯂꯒ ꯆꯠꯂꯝꯒꯅꯤ ꯈꯪꯉꯕ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯩꯕ ꯃꯌꯥꯝ ꯅꯅꯥꯎꯒꯤ ꯃꯃꯥꯗꯣ ꯁꯜꯂꯒ ꯌꯣꯜꯂꯒ ꯆꯥꯏ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯊꯥꯔꯛꯏꯁꯤꯅꯕꯨ ꯈꯣꯡ ꯉꯥꯡꯉꯩ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯅ ꯑꯥꯂꯨ ꯃꯊꯦꯜꯅꯤ ꯅꯣꯏꯗ ꯒꯨꯂꯤ ꯃꯥꯡꯍꯟꯕꯗꯨꯕꯨꯗꯤ ꯃꯥꯡꯍꯟꯗꯕꯅ ꯐꯩ ꯅꯣꯏꯁꯤꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯉꯤꯁꯦ ꯈꯪꯉꯤꯅ ꯀꯣꯟ ꯐꯦꯡꯉꯤꯁꯦ ꯑꯁꯤꯒꯤ ꯕ꯭ꯔꯁꯁꯤꯅ ꯇꯛꯄꯗ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ और जाओ क्या बनोगे ꯅꯣꯏ ꯂꯩꯔꯤꯕꯒꯤ ꯂꯥꯏꯐꯁꯦ ꯄꯉꯥꯡꯗ ꯉꯥꯡꯉ ꯄꯪꯇꯧ ꯑꯣꯏꯕ ꯆꯥ ꯃꯥꯅꯦ ꯈꯜꯂꯤ ꯃꯥꯅꯦ ꯄꯋꯥꯔ ꯑꯩꯒꯤ ꯃꯈꯨꯠꯇꯅꯤꯍꯦ ꯑꯣꯐ ꯇꯧꯅꯤꯡꯉꯦ ꯑꯣꯟ ꯇꯧꯅꯤꯡꯉꯦ ꯑꯩ ꯃꯈꯨꯠꯇꯅꯤꯍꯦ ꯑꯩ ꯂꯥꯛꯏꯁꯤ ꯂꯥꯏꯐꯁꯦ ꯅꯣꯏ ꯃꯌꯥꯝꯗ ꯑꯉꯥꯎ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯏꯁꯤꯅꯦ ꯅꯣꯏꯕꯨ ꯐꯍꯟꯕ ꯂꯥꯛꯏꯕ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯣꯏꯕꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯅ ꯂꯥꯛꯏꯕ ꯑꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯉꯥꯎꯕ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯔꯛꯀꯅꯦꯕ ꯉꯥꯏꯕꯤꯔꯝꯃꯨ ꯑꯉꯥꯎ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯀꯦ ꯇꯦꯜꯂꯕ ꯄꯨꯟꯁꯤꯁꯤꯗ ꯇꯧꯅꯔꯤꯕ ꯂꯝꯆꯠꯁꯤꯡꯁꯦ ꯃꯃꯥꯒꯤ ꯄꯩꯁꯥꯅ ꯈꯔ ꯑꯃ ꯕꯕꯥꯒꯤ ꯄꯩꯁꯥꯅ ꯈꯔ ꯑꯃ ꯍꯥꯎꯔꯤꯅ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯤꯅ ꯃꯃꯥ ꯃꯄꯥ ꯉꯥꯛꯇ ꯀꯅꯥꯅꯣ ꯑꯆꯧꯕ ꯈꯜꯂꯣ ꯃꯌꯥꯝꯗꯣ ꯀꯅꯥꯅꯣ ꯑꯆꯧꯕ ꯈꯜꯂꯣ ꯃꯌꯥꯝꯗꯣ ꯑꯆꯧꯕ ꯄꯨꯝꯅꯃꯛ ꯁꯤꯔ ꯃꯇꯝꯅꯤ ꯃꯆꯥ ꯅꯪꯅ ꯀꯩꯗꯧꯔꯨꯅꯤ ꯑꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯆꯥꯛꯈꯨꯝꯗ ꯉꯥꯡꯕ ꯂꯣꯟꯅꯤ ꯆꯥꯛꯈꯨꯝꯗ ꯉꯥꯡꯕ ꯂꯣꯟꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯂꯣꯟꯁꯤꯡꯗꯣ ꯆꯥꯛꯈꯨꯝꯗ ꯅꯃꯥ ꯅꯄꯥ ꯅꯆꯜꯁꯤꯡꯒ ꯉꯥꯡꯅꯕ ꯂꯣꯟꯅꯤꯅꯦ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯂꯣꯟꯗꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ
Nang yung nangangi belum tuh, mapantau kalau lu iban. Aduh nih ngangi sih. Oh iya, suara mau sumian nung api kan nih. 19. Good. Aduh miya. Tupchan bahau rage ne. Nanaw. Masaya pangang marakta pom aduh nih. Noida wam harang aja. Social media ne ko paise. Akoi panggadaba target, tawgadaba target, oire tawre lore. Nang nganing mangang mo tawning mo tawro. Kuno mangi kanano, mata mangi kanano, nang nangi mangdra. Ay kanarena. Bye bye. Thungaw ba thungaw bi miyam. Bye bye.